ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯖꯦꯁꯤ ꯅꯤꯡꯊꯧꯖꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯁꯥꯃꯤ ꯂꯥꯟꯃꯤ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯀꯣꯛꯆꯥꯏ ꯀꯧꯕ ꯃꯃꯤꯠ ꯎꯗꯕ ꯅꯤꯄꯥ ꯃꯆꯥ ꯑꯃꯒ ꯃꯣꯅꯣ ꯀꯧꯕ ꯅꯤꯄꯥ ꯃꯆꯥ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯣꯅꯣ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯁꯨ ꯃꯅꯥ ꯇꯥꯔꯝꯗꯤ, ꯃꯅꯥ ꯄꯪꯉꯤ꯫ ꯃꯈꯣꯏ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯒ ꯇꯤꯟꯅꯕ ꯈꯣꯠꯅꯕ ꯇꯧꯔꯝꯗꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯅꯔꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯔꯣꯟ ꯈꯪꯅꯩ꯫ ꯅꯥꯄꯪꯕ ꯃꯣꯅꯣ ꯀꯧꯕ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯅ ꯃꯃꯤꯠ ꯎꯗꯕ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅꯩ, ꯑꯃꯨꯛꯁꯨ ꯀꯞꯃꯤꯟꯅꯩ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯑꯎꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯔꯝꯅ ꯄꯥꯎ ꯐꯥꯎꯅꯔꯤꯕꯅꯣ ꯍꯥꯏꯅꯩ꯫ ꯅꯥꯄꯪꯕ ꯑꯁꯤꯅ ꯃꯃꯤꯠ ꯎꯗꯕ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯅꯗꯨꯅ ꯆꯠꯃꯤꯟꯅꯩ꯫ ꯅꯣꯡꯃꯗꯤ ꯏꯁꯩꯒꯤ ꯀꯨꯝꯍꯩ ꯑꯃ ꯈꯨꯟ ꯑꯗꯨꯗ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯁꯩ ꯇꯥꯕ ꯆꯠꯂꯤ꯫ ꯃꯤꯌꯥꯝꯅ ꯅꯣꯛꯄ ꯎꯔꯒ ꯃꯈꯣꯏꯁꯨ ꯅꯣꯛꯏ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯔꯥꯎꯕꯒꯤ ꯏꯅꯤꯟ ꯇꯥꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯔꯥꯎꯕ ꯌꯥꯎꯏ꯫ ꯃꯤ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ, ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯃꯃꯤꯠ ꯎꯕ ꯑꯁꯤꯗꯤ ꯈꯔ ꯐꯔꯦ, ꯑꯗꯨꯒ ꯃꯃꯤꯠ ꯎꯗꯕ ꯑꯁꯤꯗꯤ ꯀꯔꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯗꯨꯅ ꯅꯣꯛꯂꯤꯕ ꯑꯁꯤꯕꯨ ꯍꯥꯏꯅꯕꯗꯨ ꯃꯅꯥ ꯁꯤꯡꯕ ꯃꯃꯤꯠ ꯎꯗꯕ ꯑꯗꯨꯅ ꯇꯥꯔꯒ, ꯍꯦꯔꯥ, ꯑꯩꯈꯣꯏꯁꯨ ꯇꯥꯔꯤꯕꯅꯤꯗ, ꯀꯔꯤ ꯀꯨꯝꯍꯩꯅꯣ ꯏꯁꯩꯗ ꯄꯪꯁꯛꯇ ꯁꯛꯏ, ꯖꯒꯣꯏꯗꯤ ꯁꯥꯗꯦ ꯈꯨꯝꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯅꯥ ꯄꯪꯕ ꯑꯗꯨꯅ, ꯍꯣꯏꯅꯦ, ꯀꯔꯤ ꯀꯨꯝꯍꯩꯅꯣ ꯈꯪꯗꯦ, ꯖꯒꯣꯏꯗ ꯄꯪꯁꯥꯗ ꯁꯥꯏ, ꯏꯁꯩꯗꯤ ꯁꯨꯡꯁꯛ ꯁꯛꯇꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯥꯎꯔꯗꯨꯅ, ꯑꯁꯤꯒꯨꯝꯕ ꯑꯁꯤꯕꯨ ꯌꯦꯡꯕ ꯍꯧꯅꯕ꯭ꯔꯥ? ꯀꯔꯤ ꯅꯨꯡꯉꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡ ꯑꯁꯤꯅ ꯍꯔꯥꯎꯔꯤꯕꯅꯣ ꯍꯥꯏꯔꯝꯂꯒ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯅꯥ ꯄꯪꯕ ꯑꯗꯨꯅ ꯃꯃꯤꯠ ꯎꯗꯕ ꯑꯗꯨꯕꯨ ꯁꯝꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯩ, ꯏꯇꯥꯎ, ꯀꯔꯤ ꯅꯨꯡꯉꯥꯏꯕꯒꯤꯅꯣ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡ ꯑꯁꯤꯅ ꯑꯗꯨꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯌꯦꯡꯅꯔꯤꯕꯗꯨꯕꯨ ꯍꯥꯏꯅꯔꯒ ꯃꯌꯨꯝꯗ ꯃꯅꯥ ꯄꯪꯕ ꯑꯗꯨꯅ ꯃꯃꯤꯠ ꯇꯥꯡꯕ ꯑꯗꯨꯕꯨ ꯊꯤꯟꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯤꯁꯤꯡꯅ ꯃꯅꯥ ꯄꯪꯕ ꯑꯗꯨꯗ ꯅꯍꯥꯛꯇꯤ ꯏꯁꯩ ꯇꯥꯕ ꯆꯠꯂꯨꯕꯗꯨ ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯥ ꯍꯪꯂꯛꯈꯤ꯫ ꯅꯥꯄꯪꯕꯅ, ꯀꯔꯤꯕꯨ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯣꯗ, ꯏꯁꯩꯗꯤ ꯁꯨꯡꯁꯛ ꯁꯛꯇꯦ, ꯃꯁꯥꯗꯤ ꯄꯪꯅꯣꯝꯗ ꯅꯣꯝꯃꯤ ꯍꯥꯏꯔꯛꯈꯤ꯫ ꯍꯪꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯥꯄꯪꯕ ꯑꯗꯨꯗ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯔꯤ, ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯥꯅ ꯈꯨꯝꯃꯤ, ꯍꯜꯂꯛꯄ ꯊꯦꯡꯕ ꯑꯗꯨꯗ ꯆꯥꯕ ꯇꯟꯗꯨꯅ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯦ꯫ ꯍꯪꯂꯤꯕ ꯑꯗꯨꯅ ꯉꯁꯤ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯅ ꯈꯨꯝꯃꯤ, ꯊꯦꯡꯂꯕꯗꯨꯗ ꯇꯟꯗꯨꯅ ꯆꯥꯗꯕꯅꯤ, ꯏꯁꯥꯕꯨꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯈꯨꯝꯃꯤ꯫ ꯍꯪꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯉꯁꯤꯁꯨ ꯆꯠꯂꯨ, ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯥꯅ ꯈꯨꯝꯃꯤ, ꯏꯃꯥꯅꯗꯤ ꯆꯥꯛ ꯆꯥꯎ ꯍꯥꯏ, ꯑꯩꯅ ꯇꯟꯗꯨꯅ ꯆꯥꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯀꯅꯤ, ꯆꯠꯃꯤꯟꯅꯁꯤ꯫ ꯅꯥꯄꯪꯕꯅ, ꯌꯦꯟꯁꯥꯡꯕꯨꯗꯤ ꯑꯍꯥꯎꯕꯅꯤ, ꯏꯃꯥꯅꯁꯨ ꯆꯥꯔꯣ ꯍꯥꯏ, ꯑꯩꯅ ꯊꯦꯡꯂꯕꯗꯨꯗ ꯇꯟꯗꯨꯅ ꯇꯣꯛꯂꯕꯅꯤ ꯈꯨꯝꯃꯤ꯫ ꯍꯪꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯈꯟꯗꯨꯅ ꯑꯃꯨꯛ ꯍꯪꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯅꯅꯦ ꯈꯣꯏꯗ ꯆꯠꯇꯨꯅ ꯄꯩꯁꯥꯁꯤ ꯈꯔ ꯄꯤꯔꯨ ꯍꯥꯏꯗꯨꯅ ꯂꯨꯄꯥ ꯈꯔ ꯄꯤꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ, ꯏꯃꯥ ꯑꯁꯤ ꯉꯔꯥꯡ ꯏꯁꯩ ꯇꯥꯕ ꯆꯠꯄꯗ ꯃꯤꯅ ꯄꯩꯁꯥ ꯊꯥꯅꯩ ꯍꯥꯏꯕꯗꯨꯗ ꯉꯁꯤꯗꯤ ꯑꯩꯕꯨꯁꯨ ꯄꯩꯁꯥ ꯊꯥꯔꯨꯁꯣ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯄꯤꯔꯤꯕꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥ, ꯑꯩꯍꯥꯛ ꯉꯁꯤꯗꯤ ꯏꯁꯩ ꯇꯥꯕ ꯆꯠꯂꯔꯣꯏ, ꯄꯩꯁꯥꯗꯨ ꯄꯥꯝꯃꯨꯏ, ꯏꯁꯩꯗꯤ ꯑꯃꯠꯇ ꯁꯛꯇꯅ ꯃꯆꯤꯟꯗ ꯄꯪꯂꯦꯡꯗ ꯂꯦꯡꯉꯤ, ꯌꯦꯡꯅꯤꯡꯗꯦ, ꯆꯠꯂꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥ ꯑꯗꯨꯅ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯁꯦ ꯅꯪꯅ ꯏꯁꯩ ꯆꯠꯅꯤꯡꯗ꯭ꯔꯕꯁꯨ ꯅꯅꯦꯗ ꯄꯩꯁꯥꯁꯤ ꯄꯤꯔꯨꯁꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯂꯨꯄꯥ ꯈꯔ ꯄꯤꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯏꯃꯥ ꯑꯁꯤꯅ ꯑꯩꯅ ꯆꯠꯂꯔꯣꯏ ꯍꯥꯏꯕ ꯑꯗꯨꯗ ꯃꯤꯅ ꯄꯩꯁꯥ ꯊꯥꯅꯩ ꯈꯪꯂꯗꯨꯅ ꯑꯩꯕꯨ ꯄꯩꯁꯥ ꯄꯤꯔꯤꯕꯅꯤ꯫ ꯐꯅꯗꯨꯝ ꯐꯔꯦ, ꯑꯩꯍꯥꯛ ꯀꯣꯛꯆꯥꯏ ꯈꯣꯏꯗ ꯆꯠꯂꯒ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯂꯩꯔꯥꯡꯇꯣꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯈꯤꯒꯦ ꯈꯟꯗꯨꯅ
Mafi hongladuna mamana piriba lupa khradu lawraga chatkre. Mahak mamo nungaina mamit udaba magi marup koksai khoida lakle. Lairang tona tada lakpiribara hairaga phida puthoktuna phamhali. Aduga hairakhi. Tamono ngasidi sakrasi. Mana khumi. Ngasidi salaroida. Isaisu sakti machinda lengaga masada pangomda nomi. Itaw di saning lamgadra khangde khumi. Lairang tona ho ngasidi aikhoida sakrasi haibani tarabra hanglakhi. Mana khumi. Adugi budi Laisabising aduna makhoiga puna saminasi haiduna Laisabising aduna munaribani. Wadu taraga lairang tona thida aina haibana ma mana khumbana mana mo hairakhi. Aidi angang nupi singa puna samina badu awubasingna kari khalamgadabano khanbada akiba poi. Karigumba makhoina satminariba laisabising aduga mari lainai khankrabadi makhoina paukthokkhiduna aina ninglibasi thungloi bani hairakhi. Madu targa lairang tona tamono na kari khalli bano hanglakhi. Mana khumi. Adugi budi mana di lau unasi hairi bani. Aina matam sadri khanduna chattabagi wani. Lairang tona kanano inama oigaduri badubu masak khaningkreda. Mono na hairakhi. Aina toina unarurabadi aibo mina nongnagani matam sadri ngaida nupigi manakta lairi haina khigani taubani. Mana ngangli baduda lairang tona du noninglak tuna heknok thoklure. Maduda mono na hairakhi. Mina sumba hairaga angang nangnasu nokpaga sari. Nana adu thadallabadi haiduna sangsilakhi. Maduda lairang tona ho aina haibadi inama oigaduri badu kanano kadaidagino hangbani hairakhi. Ho adumna hairabadi phaidana nakhoi tamogi di khangde aigidi aina kiduna chattabagi wani. Lairang tondu hena noninglakhi. Tamono nahagasi wakhaldi fada nungairi. Nungayu puning nabu nungaina lairabadi anayek sangde hainari bani hek hai. Monona adugidi awatpa kari amata laitabini. Aitana pamjadabagi tawbani hairakhi. Magi mamai makok shamnadaba paukhum maduda lairang tona hena noninglak noklaga nungairi tamono se hairakhi. Monona aduni haiba aigi wa taraga nanama phaba paisa paibi phanglagani khanduna nangsu nungairi banatra hairakhi. Lairang tona karam tawgadoriba matauno aigi ibung marai bak thiraba mabit udraba siga loinariba ibung asigi maong asidi mamondi kaya nungairiba kanabo oirigaba mana hairiba sibu khanduna hairai. Tamono ibung di inama phaba paisa paibi phanglagani khanduna mondari nungairiye. Waduda kari haiba nanama oigadoriba adubu sire haiba. Matau karam tauraga mana aibu taklamdana siriba. Nahak nabung aingonda minamduna nganglibra. Natraga sengba siraba jala. Maramadu sengna ibungda tamu. Fatraba kanana mabo hatpage. Natraga karamba fatraba lainano mabo sienbage haibadu asengba matang nabung aingonda tamu. Kariguma tam thiba lainana mabo laikhidaba thoklabadi nabung aihak amuk hana yum pankraroi. Aihak maiba saduna taibung jiba kannaba honagani. Aduga mabu pamba phatraba tambasingna namja namthekneduna hatkhiba oirabadi nabungna soidana laman singba ngamba isanna bor pibiu hairaga lairang tonda kaplaga khurumjarakhi. Lairang tona kari matauno tauriba matawa sibu khalaga hairai. Tamono sire haiba natiye masak su khangdana maming su takdana karamna sire khangadoribano hairai. Wado taraga mono kauba napangba aduna adunine ibungna laifam khangdribasi mana ngarang numidang mangda laktuna aidi nangbu ngaibada wareda haiduna mathwai wana mamita mapi taraga aibu ngaibada wajare hairambadu ningsing laga magi maung mataw adubu karamna kawgadoribano hairaga kablai. Magi mataw adu urga lairang ton kaubi ibe madusu mataw yengba ngamdabadagi kablai. Aduga amuk sukhalai.
ता मोनोगी मतौ येंबा ngamdabadagi kappa yaururiba aisu magumna ngauba yaure mana hairibasi kanano karino haibasu khangdana magi mamitagi pi tabu uraga karigi aina yaururibano khanduna mathanta mahagna kapluriba du ningsinglaga noklei aduga hairakhi ta mono nahak sak saraga chalu aikhugi tamosu laibani magi manakta sangduna lairuro aihak sak thonglukige hairamlaga imungda changki monodu mamitagi mapi taraga magi marup koksai manakta changlakhi magi khonjal adu taraga magi marup ngasai makhai machanupiga ngangnaribudu taduna noktuna lairiba mahangna hanglakhi itaw nahangna ichanupiga nanga khangnaba adu sire haiduna nangna kapliba ichanupi adubu kanano hanglakhi maduda mana bhavna itaw di karamna kanana haiduna mahak side hairiba hoine aduna gyantana hairabadi aisu puning nungsiba kharadi faragani dana hairakhi maduda mitangba koksaina itawgi ichanupi itawga khangnajaba ma lai hairibadubu kadaidagino kanano haina manakong mayada lona tapna hanglakhi mahak manakong mayada tapna haibadi khara khara tai maduda man hairakhi itaw ngarang aigi mangda laiba asigi ningthaugi machanupini haiduna ama masamana ifa phana laktuna mana aibu ngaibada wareda haiduna kaptuna hairami madudaina ibe manahapu kari naming kaubano kari maramgi nangna aibu ngairibano hangbada aidi nangi nanai nupini nangi seba tawduna leigadoribani adubu nangi sulakti hairakhi madudaina haikhi nangdi ningthaugi masani suhai aidi misam praja amagi masani madugi su mathakta ina su pangduna mayanga mimana daba misak oiduna leiribani nangna aibu kariyamnaduna hairibadu nangi kari kanaribano nangna aibu mimana dabani khanduna langnariba haibadura hanglabada mahak yamna kapkhi makhoi ani sanariba wari adu machan lairang tona tumina tai ta monogi sidi mamangi wa oire onthokpa matau haibaduni karam tawraga magi nungaitriba sibu kohangadage khalakpada mana thonggadoriba nga asibadu makhoi anigi manakta pusilaklaga ta mono masigi nga asibasi thonglage masi saminarasi hairakhi maduda magi marup aduda mana hairibasi kari hairibano haina hangi mitang baduna manakong maya aduda tapna nga sibasi thonglage saminasi hairibani marumna panghan khanduna ichanupidu sire haina khalibadu nati nga sibasi thongduna saminarasi haibani hairakhi magi wadu khara khara tarabani na machanupi adu yenglaga angaubi adu ko hairaga loredana adu dinatana nanama sire haibaduda aidi nungsa thikraduna thawaisi kayada wakrabano hairakhi maduda lairang tuna thida sono asidi hairakhi maduda mana hoine adu oirabadi saminaraga loredana ningthina thonglo ibung su isana thongba aduna pumna mangna thongbadagi heli khalibani hairakhi lairang tuna wangang lurabadi thoklaba ma khumlaklani khanduna tumina leire mahanga du pusin khraga phajana thongduna makhoi pumna maksaminare lairang tuna khali aigi ibung marai bak thiba mamit udraba siga tinari ba ibung asisu kaya da marai bak thi khrabano mahang marai bak thiduna mana tadrabanina mina ngangli basu kari hairi bano khangdaduna ngangli shakli bani mahag phattaba mi amadi nati magi thamoida laiba pumnamak arot palaitana ngangli shakli magi ashoiba haibabu mana pangba sidani saba thakpa loiraduna mahag mayumda halakle maduda mama aduna imana haiba paisadu naneda piram labra haina hanglakhi mamana hairibadu khangdaduna ngangna yengduna lei mama aduna khangnaba ingit tawduna hairakhi maduda mana hairai aidi makhoigi isai adu saksu sakti jagoi da pangsada saduna machan da pangleng de lengduna laiba duda isai taba chatningdaduna satri
Imana isaida thanaba piba paisadu amuk purakle haiduna mama da pi. Mama aduna kari matauno aigi isya sina tauriba sibu. Aina piriba paisadubu mane da khara piramu hairaga mana isaida thanabani khanduna isai taba satri hairibani. Aibu karam taugadoribano haina kapi. Mama aduna kapadu uraga masu kaple. Ima ayhak hayeng mukti imana piba paisaduna soidana isai sakpasingda tharage. Imana hairibadu ayhak bhab tai. Namanabana paisa tharaga nangna karigi mirak thokpa ngamdaduna paisa thadribano haina kaplibadu tokpiro. Nasa hayeng mukti soidana thajarage hairaga mama adugi phiji paiduna hingna kaptuna mama adubu themjanjari. Magi matau mina ngang batadana mana thokpa ma humlaklibadu taraga mama adu puning nungsirak hena kablakli. Mana khali aina nipa thoktabadagi imanabagum mimang thoktuna paisa thaba yaudabaduna ima asi mapuning nungsirak aina pokpa isadi mi oidre mirak tinba ngamdre khanduna kaplibani. Aduna ima asina penpinaba kari tawgani. Ayhak asum lai thokpana kanaba phanglaroi. Ima ge penaba ayhak afaba maiba ama thirage khanduna mahak maiba ahan amagi nakta chatuna khurumjare. Magi matawadu ubada maiba aduna ibungo nahapu kari pambage kari hainingbage hanglakhi. Mahak wa mata soiba ngangdana oja atuda haijarakhi. Ojabu nanai hak ojana ngangba hangba khudingmak nanai na taba phangjadi. Aduna asoi aran ngakpiu. Nanai di taibanga minma nadraba napangba mini. Aduna nanai aina thamoy asi amakpa mata yaudana gurudevagi mafamda haijari. Nanai bu pokpiba ima aduna su aigidamakta khanjabada nongmata mapi kangjadi. Masa matang poksaba aina mayamga mimanaba oidraba sida nanai hak imana ngangbadu taba ngamjadrabasu imit asina ujabada imana aibu penre haibasi nanai hak khangjai. Nanai gi thamoy asi puba thangba ngamjaraktri. Aduna ojana sanbiduna nanai ngonda ihei kharadang tambiduna taibang miyoibagi marakta tinjaba ngamnaba pinabiu hairakhi. Mana mathamoi sengna haijaribadu taraga oja maibadu maruluk thakhi. Oja adugi maong matawadu uraga mana mo hairakhi. Ojana nanaibu sanbiroidaba lairaba maga si mi oiraroidaba misakni khanbiduna nanai gi wafam masida singnabiba lairabadi ojadi laibakna sak khangnariba misak amani. Aduna ojana nanaibu khudak asimaktada ut olo haiba sabadu tawbiduna nanai aibu ut olhanbiduna nanai gi awaba nungaitaba pumnamaksi ngasidagi kohanbiba uhenbiro hairaga ojagi makhong koladuna kapsarakle. Magi matawadu uraga maibadugi thamoy adu puba ngamlaktabadagi mahakna dhyan tawduna yengduna laikhre. Maiba munigumba asina magi maramda loina ure. Mahak asi nahanmuki mapokta shami kawi. Aduga magi manao aduna lanmi kawi. Makhoi ani machan manawni. Makhoi ani mak yamna dharma laiba misak ngaktani. Makhoi ani na aikhoi isine naw ani mak sangsara sida poktuna asumba lambi thinaba isona thabirakpani. Aduna munigi laining phamda chatcharaga makhoi gi seba tawduna laining ba yaururasi. Makhoi dagi asengba asumba lambi thirusi haiduna muni singi laining pham thirakhi. Mamai thangda makhoi ani muni gautam gi arsamda thunglari. Makhoi ani na muni gi makhongda sangsin jaraga khurumjari. Muni na kari maram gino na khoi na lakpagi waram hangle. Makhoi ani na nanai khoi su muni gi seba phangjaduna sangsar gi athoiba lambi phangnaba lambi masak takpinaba guru gi saranda sangjarakli haijarakhi. Maduda muni gautamna isasa fare fare nakhoi ni maglai jaro. Adubu mapu magi asumba lambi masak khangnaba tanbadi araiba madinati. Khangba kanba awana kidaba hingnabagi mida ayat pa oidaba asumba lambi masak khangna thiba pumnamak ishor phangnabagi lambi ngaktani. Aduna ngasi kauba numit asidagi
नाखोई अनीसु नमागा लोइनना अखोई मरी मीना फौ यैथोख्रबा सरू फुदितगी फौ अताब खुंदुना अखोई कुम अमगी चानब चिंजाक पैसेंदुना थमहौरसी अदुना अखोई इपा इसा मरी चतुना नुमित खुदिंगी अताब फौगी मरुसिंग अदु खुलुसी हाइदुना हेक हेक लौबुक्ता चतुना फौ खुनबा चली आसुमना खुनबना सही अमगी मखोई चानब फौ पैसेंदुना थमी अदुगा मखोई अनीना बोंदा चतुना हैरांग अमुनबा लैरांग फजबसु हेक्तुना गुरुगी मफमदा कच्चदुना गुरु अदुना नुमित खुदिंगी ईश्वरगी चरणदा कच्चै आसुमना मुनि गौतम अमदी मागी लोइनबी गौतमनी कौबी असिगा मखोई मरी चाबा थकपा वातना नुंगाइना लाइनिंगदुना लैरखी लाइबक थीबदी गौतम कौबा मुनि असि मचा पोलमदी लैरिबा मखोई अनिबु मागी मचा ओइना खंजरमी महांगना मखोई अनिबु असुकी मतिक लूना तौजरमी मखोई मसिन मनाउनसु मुनि अमदी मुनिगी नुपीबु अपोक्पा मपा ममा मंगनी हाइना खंजदुना मदम पुंबदा मखोई मथवाई नुंगाइनबा अमदी पेनबिनबा होनदुना लैजै मखोई हौजिक सन हामेंग खरा सुलोइरदुना मखोई लाइनिंग फम बोन अदु निंगथिना सेम सादुना मखोई अनिना ngak सेंदुना लै मखोई अनिमक गुरु की कृपा फंगलबा मिसक हाइबदु ओइरदुना नोंगानबगा गुरु की लाइनिंग फम निंगथिना दैथोकपा लाइदा कनबा हाइलै थिजरुबा मदुगी तुंगदा सनबीसिंग संगोम सुंबा अमसुंग हामेंगे संगोम सुंबा तौदुना लै मखोई अनिगी मतौदा मुनि पेनख्रदुना हाइरखी इपा नखोई अनिगी सेबादा पेले नखोई नमागा लोइनना इपागी कुती असि संगदुना लैरमु इपा त्रिथा खरा चतुना लाई खुरुमलुखिगे हाइरमलगा मुनि खोंसानख्रे सामी लामी मचिन मनाउना मामा गौतमनी गलोइनना कुती एदु संगदुना लैरकपना बसंत मतम यौरकले बोनदुदा सालिबा फजरबा लैरांग सिंग अदु उरगा अमदी नौना येनिंग चोंखलकलिबा हाइपा लाइपान सिंग निंगथिबा पोमनमक्तुगी माथक्ता नुंगसिबा सेगला सिंग नुंगसिबा खोंजेल सिंग तारगा मुनिगी नुपी गौतमनीगी पुनिंग अदु इरांग हौरकले महांगना मचा ओइरबा सामी लानमी अनिगी मफमदा माथोट कारकपा मखोगी निंगथिबा साबान मूर्ति एदुबु उजरगा माथमोइदु खांगबा वारादुना नोमगी नुमिदांग अमदा मुनिगी नुपी गौतमनीना सामीबु कौशिलखी मदुदा सामी कौबा मयाम अदुना इमा करी हाइबिगदबुनो हाइदुना मागी मनाकदा थुना चंगलुई गौतमनीना फिबम चादना मफी कोमना लैरंबा अदुदा मचा ओइरबा सामीना ही हाइरगा हंदोखी मदुदा माना अमुक लानमी मनाव अदुबु कौरखी महाक्सु ही हाइरगा थुना चथोखी मदुदा गौतमनीना वरौरदुना मखोई अनिदा साप तौखी नखोई अनिमक हायेंगमुकी मापोक्ति अहन नंगना नना पंगु अदुगा ननाव नंगना नमित उदबो ओइरो हाउजिकति मसिन मनाव अनिदु माथवाई यामना वारमी मखोई गुरु अदु लाक्लगा करम तौगनी इमा असिना गुरुगी मफमदा अरानबा वफम तमसिंदुना गुरुना अमुक साप तौरबदी अखोई अनिमक मांगबा तारेदो हाइना मापोंगनिंगदा खन्नदुना अहिंग अदुमा माथवाई वाना तुम्बा यादना लैखी नोंगालाबदा मुनिदु लाक्ले महांगना इसा साइपा लाक्ले हाइरबदा मखोई अनिना संगोम असाबदु पुथोक्तुना पिथक्ले मखोई अनिना माथवाई वाना लैरिबदु मुनि अदुनदी लोइना खंगबा उबनिना असुमना हाइरखी इसा सा नखोई अनिना नमागे साप फंगलदुना नाथवाई वारिबदु इपाना उबदा नखोई अनिगी दोष लैतबना इपाना नखोई अनिदा बोरम पीगे मदुना नखोई अनिगी दोष कोक्शब ओयु नखोई अनिमक अमना नमित तांगना पोलगनी अदुगा अमना नना पंगना पोलगनी नखोई खरा चारको मतम अदुदा नमित उदबा नना तादबा अदुना मरम ओइरगा नखोई थमोइदा सिनिंगबा फाउरखिगनी मतम अदुदा नमित उदबा नंगदि चटपा ngamdaduna chathoktuna leirabada nana pangba nayamba nangna nathwai nungairaktebadagi akhangba pandit maiba muni thirakhigani maiba pandit adu thengnajarabada mana takpagi matungina nakhoini chatuna bon amada hameng haiba sadu loiraga chabi hanubi ama leiriba aduda
ꯆꯪꯖꯗꯨꯅ ꯃꯥꯒꯤ ꯂꯣꯏꯔꯤꯕ ꯍꯥꯃꯦꯡꯒꯤ ꯁꯪꯒꯣꯝ ꯑꯗꯨ ꯅꯈꯣꯏ ꯑꯅꯤꯅ ꯊꯛꯆꯔꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯐꯪꯈ꯭ꯔꯤꯕ ꯄꯥꯕ ꯑꯗꯨ ꯀꯣꯛꯆꯗꯨꯅ ꯅꯅꯥ ꯄꯪꯕ ꯅꯪꯁꯨ ꯇꯥꯕ ꯑꯣꯏꯖꯔꯣ, ꯅꯃꯤꯠ ꯇꯥꯡꯕ ꯅꯪꯁꯨ ꯅꯃꯤꯠ ꯎꯕ ꯑꯣꯏꯖꯔꯣ, ꯏꯆꯥꯁꯤꯡꯒꯤ ꯗꯣꯁ ꯀꯔꯤꯁꯨ ꯂꯩꯇꯅ ꯗꯣꯁ ꯑꯁꯤꯕꯨ ꯐꯪꯍꯜꯂꯤꯕ ꯑꯗꯨꯅ ꯍꯥꯃꯦꯡ ꯑꯃꯣꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯅꯈꯣꯏꯗ ꯅꯄꯥꯞ ꯑꯣꯏꯍꯟꯈꯤꯕꯒꯤ ꯃꯍꯥꯛꯀꯤ ꯁꯪꯒꯣꯝ ꯑꯗꯨ ꯅꯈꯣꯏ ꯑꯅꯤꯅ ꯊꯛꯆꯔꯒ ꯗꯣꯁ ꯀꯣꯛꯆꯧ ꯍꯥꯏꯔꯛꯈꯤ꯫ ꯒꯧꯇꯝ ꯃꯨꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯒꯧꯇꯃꯅꯤ ꯀꯧꯕꯤꯗꯨ ꯁꯪꯁꯥꯔ ꯊꯥꯗꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯖꯔꯒ ꯃꯈꯣꯏ ꯒꯨꯔꯨꯒꯤ ꯃꯐꯝꯗꯒꯤ ꯕꯤꯗꯥꯏ ꯇꯧꯖꯔꯒ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯨꯏꯅ ꯄꯨꯟꯁꯤꯈꯤꯗ꯭ꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯤꯔꯗꯨꯅ ꯑꯃꯅ ꯃꯅꯥ ꯄꯪꯕ ꯑꯣꯏꯅ ꯄꯣꯛꯂꯦ, ꯑꯃꯅ ꯃꯃꯤꯠ ꯇꯥꯡꯅ ꯄꯣꯛꯂꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯣꯖꯥ ꯄꯟꯗꯤꯠ ꯑꯗꯨꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯀꯤ ꯁꯥꯞ ꯂꯩꯗꯨꯅ ꯅꯅꯥ ꯇꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯇꯥꯕ ꯑꯣꯏꯖꯔꯣ ꯍꯥꯏꯔꯕꯗ ꯃꯣꯅꯣ ꯀꯧꯕ ꯅꯤꯄꯥꯁꯤꯅ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯦ꯫ ꯃꯗꯨꯗ ꯍꯪꯖꯔꯛꯈꯤ, ꯒꯨꯔꯨꯗꯦꯕ, ꯅꯅꯥ ꯑꯩꯕꯨ ꯒꯨꯔꯨꯅ ꯍꯥꯏꯕꯗ ꯇꯥꯔꯤꯕ ꯑꯁꯤꯒꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯄꯨꯝꯅꯃꯛꯅ ꯉꯥꯡꯕ ꯁꯛꯄꯗ ꯇꯥꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯗꯨꯗ ꯒꯨꯔु ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛ ꯑꯩꯅ ꯅꯪꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯍꯟꯕ ꯌꯥꯔꯣꯏꯗꯧꯔꯤ, ꯑꯗꯨꯅ ꯅꯪꯅ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯃꯃꯤꯠ ꯎꯗꯕ ꯑꯗꯨꯕꯨ ꯄꯨꯕꯤꯔꯒ ꯃꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯂꯝꯕꯤ ꯆꯠꯂꯒ ꯃꯤ ꯀꯅꯥ ꯇꯥꯗꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯥꯃꯦꯡ ꯃꯌꯥꯝ ꯂꯣꯏꯕꯤ ꯍꯅꯨꯕꯤ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯅꯈꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯖꯗꯨꯅ ꯃꯥꯒꯤ ꯍꯥꯃꯦꯡ ꯑꯃꯣꯝ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯤꯕꯗꯨꯒꯤ ꯁꯪꯒꯣꯝ ꯑꯗꯨ ꯈꯔꯗꯪ ꯊꯛꯆꯒꯦ ꯍꯥꯏꯖꯗꯨꯅ ꯍꯥꯃꯦꯡꯒꯤ ꯁꯪꯒꯣꯝ ꯑꯗꯨ ꯊꯛꯆꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯅꯤꯃꯛ ꯅꯃꯤꯠ ꯎꯗꯕ ꯅꯪꯁꯨ ꯎꯔꯒꯅꯤ, ꯅꯅꯥ ꯇꯥꯗꯕ ꯅꯪꯁꯨ ꯇꯥꯔꯒꯅꯤ꯫ ꯃꯗꯨꯗ ꯅꯈꯣꯏꯒꯤ ꯅꯄꯥꯞ ꯀꯣꯛꯆꯔꯒꯅꯤ꯫ ꯏꯄꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯇꯝꯕꯤꯒꯗꯕ ꯍꯥꯏꯕꯕꯨ ꯏꯄꯥꯅ ꯈꯪꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯇꯝꯕꯤꯕ ꯇꯝꯕꯤꯗꯕ ꯍꯥꯏꯕ ꯂꯩꯇꯅ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯄꯨꯝꯅꯃꯛ ꯍꯦꯛꯇ ꯃꯄꯥ ꯆꯨꯝꯕ ꯑꯣꯏꯗꯨꯅ ꯃꯪꯒꯣꯜ ꯑꯣꯏꯖꯕ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯔꯦ꯫ ꯒꯨꯔु ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯣꯅꯣ ꯍꯥꯏꯕ ꯅꯥꯄꯪꯕ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯈꯤ, ꯏꯃꯥ, ꯑꯩꯒꯤ ꯃꯔꯨꯞ ꯃꯃꯤꯠ ꯇꯥꯡꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯅꯥ ꯄꯪꯂꯤꯕ ꯑꯃꯗꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯃꯤꯠ ꯎꯗ꯭ꯔꯤꯕꯗꯨ ꯐꯅꯕꯒꯤ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯏꯃꯥꯅ ꯃꯇꯝ ꯈꯔ ꯆꯥꯔꯨꯅꯕ ꯆꯦꯡꯄꯥꯛ ꯈꯔ ꯂꯥꯡꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯆꯦꯡꯄꯥꯛ ꯆꯥꯗꯨꯅ ꯂꯦꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥ ꯄꯪꯕ ꯃꯤꯠ ꯎꯗꯕ ꯐꯅꯕ ꯇꯧꯔꯨꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯆꯥ ꯃꯅꯥ ꯄꯪꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥ ꯑꯗꯨꯅ ꯈꯜꯂꯤ, ꯃꯅꯥꯁꯨ ꯇꯥꯗꯕ, ꯃꯥꯅ ꯀꯅꯥꯅ ꯍꯥꯏꯔꯛꯇꯨꯅ ꯀꯔꯝꯅ ꯃꯥꯅ ꯇꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯅꯣ? ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯈꯜꯂꯤ, ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯗ꯭ꯔꯕꯁꯨ ꯑꯃꯨꯛ ꯋꯥꯔꯧꯗꯨꯅ ꯑꯩꯕꯨ ꯁꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯂꯥꯡꯕꯤꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯑꯃ ꯂꯥꯛꯂꯒꯅꯤ ꯈꯟꯗꯨꯅ ꯆꯦꯡꯄꯥꯛ ꯑꯗꯨ ꯂꯥꯡꯕꯤꯔꯦ꯫ ꯑꯗꯨꯒ ꯏꯁꯤꯡ ꯁꯣꯛꯅꯕ ꯇꯨꯝꯕꯥ ꯐꯕ ꯑꯃꯒꯁꯨ ꯂꯥꯡꯕꯤꯗꯨꯅ ꯄꯤꯕꯤꯔꯦ꯫ ꯅꯥꯄꯪꯕꯅ ꯃꯃꯤꯠ ꯇꯥꯡꯕ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯤꯅ ꯁꯥꯔꯦ꯫ ꯃꯗꯨꯗ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯃꯅꯥ ꯄꯪꯕ ꯑꯁꯤꯒ ꯃꯃꯤꯠ ꯎꯗꯕ ꯑꯁꯤꯒꯅ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯛ ꯂꯥꯞꯈ꯭ꯔꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯍꯪꯂꯨꯔꯕꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯈꯨꯝꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯍꯥꯏꯕꯗꯨꯅꯤ ꯁꯣꯜꯂꯒ ꯃꯈꯣꯏꯕꯨ ꯈꯥꯝꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯥꯝꯕꯣ ꯑꯃꯃꯝ ꯄꯣꯟꯅꯔꯒ ꯃꯈꯨꯠꯇ ꯇꯨꯝꯕꯥ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯆꯠꯂꯤꯕꯗꯨ ꯑꯎꯕ ꯃꯤꯁꯤꯡꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯪꯂꯛꯄꯗ ꯃꯤꯇꯥꯡꯕ ꯑꯗꯨꯅ ꯍꯦꯛ ꯍꯦꯛ ꯄꯥꯎꯈꯨꯝ ꯄꯤ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯃꯅꯤ ꯈꯨꯜꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯃꯗꯨꯗ ꯇꯥꯍꯧꯕ ꯃꯤꯁꯤꯡꯗꯨꯅ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯃꯃꯤꯠ ꯎꯗꯕ ꯑꯃꯒ ꯃꯅꯥ ꯄꯪꯕ ꯑꯃꯒ ꯊꯕꯛ ꯁꯨꯒꯅꯤ ꯆꯠꯂꯤꯕꯁꯤꯕꯨ ꯀꯔꯝꯅ ꯁꯨꯒꯗꯧꯔꯤꯕ ꯊꯕꯛꯅꯣ ꯍꯥꯏꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯀꯟꯅ ꯀꯞꯂꯛꯈꯤ꯫ ꯃꯗꯨ ꯇꯥꯔꯒ ꯃꯃꯤꯠ ꯇꯥꯡꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯑꯃ ꯊꯦꯝꯕ ꯉꯝꯗꯅ ꯀꯞꯂꯤꯕ ꯑꯁꯤꯕꯨ ꯍꯥꯏꯔꯒ, ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯂꯦꯛꯎ ꯍꯥꯏꯅ ꯇꯝꯂꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝꯁꯤꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥ ꯄꯪꯕ ꯑꯗꯨꯅ ꯃꯈꯨꯠ ꯁꯝꯍꯟꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯗꯤ ꯇꯤꯟꯅ ꯍꯥꯏꯒꯠꯇꯨꯅ
ꯊꯦꯝꯕ ꯌꯥꯗꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯤꯠ ꯇꯥꯡꯕ ꯑꯗꯨꯅ ꯍꯪꯂꯛꯈꯤ, ꯀꯔꯤꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯛ ꯀꯟꯅ ꯀꯞꯂꯤꯕꯗꯤ? ꯏꯃꯨꯡꯗꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯃꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯑꯉꯥꯡ ꯑꯁꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗ꯭ꯔꯤ, ꯀꯞꯄꯗ ꯊꯦꯝꯕ ꯉꯝꯗ꯭ꯔꯦ, ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯅ ꯍꯣꯠꯅꯕꯗ ꯀꯞꯄ ꯇꯣꯛꯎ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯅꯥ ꯄꯪꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯤꯠꯇꯥꯡꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯦ, ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯂꯥꯡꯅꯔꯤꯕꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯠꯇꯥꯡꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥ ꯃꯌꯥꯗ ꯅꯞꯁꯤꯜꯂꯒ ꯑꯉꯥꯡ ꯑꯁꯤ ꯊꯦꯝꯕ ꯌꯥꯗꯅ ꯀꯞꯂꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯥꯄꯪꯕꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯨꯝ ꯈꯔ ꯄꯨꯍꯜꯂꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯅ ꯒꯨꯔꯨꯅ ꯅꯪꯅ ꯅꯤꯡꯂꯛꯄ ꯇꯧꯔꯛꯄꯗ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯍꯥꯏꯈꯤꯕꯗꯨ ꯊꯧꯖꯥꯜ ꯐꯪꯂꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯗꯨꯗ ꯃꯃꯤꯠ ꯇꯥꯡꯕ ꯑꯗꯨꯅ ꯊꯨꯝꯗꯨ ꯈꯔꯗꯪ ꯄꯨꯔꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯐꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤ ꯑꯃꯅ ꯊꯨꯅ ꯊꯨꯝ ꯈꯔ ꯄꯨꯗꯨꯅ ꯄꯤꯔꯔꯦ꯫ ꯅꯥꯄꯪꯕꯅ ꯊꯨꯝ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯃꯥꯒꯤ ꯒꯨꯔꯨꯕꯨ ꯈꯨꯔꯨꯝꯖꯔꯗꯨꯅ ꯃꯁꯤ ꯆꯥꯔꯒ ꯑꯉꯥꯡ ꯑꯁꯤ ꯀꯞꯂꯤꯕꯁꯤ ꯐꯍꯟꯕꯤꯔꯣ ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯁꯤ ꯂꯦꯛꯍꯟꯕꯤꯌꯨ꯫ ꯃꯈꯣꯏꯅ ꯊꯨꯝ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯒ ꯑꯉꯥꯡ ꯑꯗꯨꯗ ꯂꯦꯛꯍꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯊꯨꯝꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯀꯞꯄ ꯐꯔꯗꯨꯅ ꯑꯉꯥꯡꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯈꯤ꯫ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯅꯤꯃꯛ ꯍꯧꯖꯤꯛꯇꯤ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯂꯦ, ꯆꯠꯄꯤꯈ꯭ꯔꯒꯅꯨ, ꯆꯠꯄ ꯇꯥꯔꯕꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯆꯠꯄꯤꯔꯣ, ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯤꯇꯥꯡꯕ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ, ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯗꯕ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯂꯩꯖꯔꯒꯦ ꯈꯨꯝꯖꯔꯛꯈꯤ꯫ ꯑꯉꯥꯡꯗꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯏꯃꯨꯡꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ ꯑꯅꯤꯕꯨ ꯀꯔꯤ ꯂꯝ ꯌꯧꯅ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ, ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯤꯇꯥꯡꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯗꯤ ꯂꯝꯗꯤ ꯈꯔ ꯂꯥꯞꯄꯤ, ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯒ ꯎꯅꯗꯕ ꯌꯥꯗꯕ ꯃꯤꯁꯛ ꯑꯃ ꯂꯩ, ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯎꯅꯖꯔꯨꯒꯦ ꯇꯧꯕꯅꯤ ꯈꯨꯝꯖꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯑꯅꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯆꯠꯄꯤꯒꯗꯧꯔꯦꯗ꯫ ꯃꯗꯨꯗ ꯃꯤꯇꯥꯡꯕꯅ ꯑꯩꯈꯣꯏꯗꯤ ꯊꯣꯏꯅ ꯋꯥꯔꯣꯏ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯂꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯉꯛꯈꯤ꯫ ꯃꯈꯣꯏꯅ ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯂꯥꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯤꯖꯔꯦ, ꯑꯗꯨꯒ ꯇꯨꯝꯅꯕꯁꯨ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯗꯨꯅ ꯊꯝꯕꯤꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯗꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯏꯃꯨꯡ ꯑꯃꯗ ꯉꯔꯥꯡꯒꯤꯒꯨꯝ ꯃꯤꯁꯤꯡꯗꯨ ꯀꯣꯏꯂꯥꯡ ꯂꯥꯡꯅꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯂꯩꯕꯗꯨ ꯅꯥꯄꯪꯕꯅ ꯎꯔꯒ ꯃꯃꯤꯠ ꯇꯥꯡꯕ ꯅꯤꯄꯥ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯉꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯤꯠ ꯇꯥꯡꯕ ꯅꯤꯄꯥ ꯑꯗꯨꯅ ꯍꯪꯂꯛꯈꯤ, ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯄꯥ ꯑꯃ ꯉꯁꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗꯒꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ, ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯆꯟꯅ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯡꯁꯥ ꯊꯤꯅ ꯊꯤꯅꯔꯤꯕꯅꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤ ꯌꯥꯝꯅ ꯍꯩꯕ ꯃꯤꯅꯤ, ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯖꯒꯦ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯇꯥꯡꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯅꯔꯦ꯫ ꯅꯥꯄꯪꯕ ꯑꯗꯨꯅ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯔꯒ ꯂꯩꯕꯥꯛꯇ ꯈꯣꯠꯇꯨꯅ ꯌꯦꯡꯕꯗ ꯑꯉꯥꯡ ꯑꯁꯤ ꯍꯦꯂꯣꯏꯅ ꯄꯨꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯍꯥꯛ ꯀꯧꯒꯦ ꯍꯦꯛ ꯍꯥꯏꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯔꯤ ꯀꯔꯤ ꯆꯪꯒꯅꯤ ꯍꯪꯂꯕꯗ ꯃꯤꯇꯥꯡꯕꯅ ꯃꯥꯒꯤ ꯃꯔꯨꯞꯇ ꯂꯣꯟꯅ ꯉꯥꯡꯕꯒꯤ ꯃꯑꯣꯡꯗ ꯈꯪꯍꯜꯂꯛꯈꯤ꯫ ꯅꯥꯄꯪꯕꯅ ꯍꯩꯔꯝ ꯇꯔꯦꯠ ꯂꯩꯔꯝ ꯇꯔꯦꯠ ꯀꯥꯕꯣꯛ ꯅꯆꯟ ꯇꯔꯦꯠ ꯍꯩꯕꯤ ꯃꯅꯥ ꯁꯤꯡꯖꯨ ꯈꯔ ꯌꯥꯎꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯗꯨ ꯂꯥꯡꯂꯦ꯫ ꯂꯥꯇꯣꯟ ꯑꯃꯗ ꯃꯗꯨ ꯍꯥꯞꯂꯒ ꯅꯥꯄꯪꯕꯅ ꯊꯣꯡꯒꯥꯜ ꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯄꯣꯠꯁꯤꯡꯗꯨ ꯊꯥꯔꯒ ꯍꯥꯏꯔꯛꯈꯤ, ꯍꯥꯏ ꯍꯥꯏ, ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯂꯣꯠꯂꯤꯕꯗꯨ ꯅꯆꯤꯟꯖꯥꯛ ꯑꯁꯤꯒꯤ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯆꯤꯟꯖꯥꯛ ꯑꯁꯤ ꯄꯨꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯨꯅ ꯊꯝꯂꯦ, ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯔꯛꯎ, ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯁꯤ ꯂꯧꯗꯨꯅ ꯆꯥꯔꯣ꯫ ꯃꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ, ꯒꯨꯔꯨꯅ ꯍꯥꯏꯕꯅꯤ,
ꯑꯩꯅ ꯍꯥꯏꯕꯗ ꯅꯈꯣꯏꯅ ꯊꯧꯁꯥꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯝꯂꯦꯟꯗ ꯇꯤꯜꯍꯜꯂꯣꯏ ꯂꯥꯎꯔꯛꯈꯤ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯅꯤꯄꯥꯃꯆꯥ ꯑꯗꯨ ꯊꯥꯗꯣꯔꯛꯂꯦ꯫ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯑꯉꯥꯡ ꯑꯗꯨ ꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯀꯞꯂꯛꯂꯦ꯫ ꯃꯌꯥꯝ ꯑꯗꯨꯅ ꯑꯉꯥꯡꯅ ꯀꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯂꯦ꯫ ꯃꯤꯌꯥꯝ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯠꯁꯤꯟꯗꯨꯅ ꯆꯪꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯃꯗꯨꯗ ꯃꯌꯥꯝ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯅꯤ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃꯇꯗꯤ ꯂꯩꯕꯤꯔꯣ꯫ ꯑꯩꯈꯣꯏ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯅꯤꯅ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃ ꯂꯩꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒꯦ ꯈꯟꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯗꯕꯒꯤ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯗꯨꯅ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯄꯥꯃꯆꯥ ꯑꯃ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯃꯤꯌꯥꯝꯗꯨꯅ ꯑꯃ ꯑꯣꯏꯔꯒ ꯃꯥꯅ ꯑꯃ ꯑꯣꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯈꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯕꯨꯁꯨ ꯃꯤꯌꯥꯝ ꯑꯗꯨꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯃꯗꯨ ꯅꯥꯄꯪꯕ ꯑꯗꯨꯅ ꯎꯔꯒ ꯃꯤꯠ ꯇꯥꯡꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯤꯄꯥꯃꯆꯥ ꯑꯁꯤꯒ ꯅꯨꯄꯤ ꯑꯁꯤꯒ ꯐꯨꯕꯤꯔꯤꯕ ꯑꯁꯤꯕꯨ ꯑꯁꯨꯝ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯤꯇꯥꯡꯕ ꯑꯗꯨꯅ ꯅꯤꯄꯥ ꯑꯃꯗ ꯇꯧꯅꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯂꯕꯗ ꯅꯤꯄꯥ ꯑꯃꯅ ꯍꯥꯏꯔꯛꯈꯤ, ꯃꯃꯥ ꯃꯆꯥ ꯑꯁꯤ ꯀꯅꯥ ꯂꯩꯖꯗꯕ ꯃꯃꯥ ꯃꯆꯥꯗ ꯂꯩꯖꯕꯅꯤ꯫ ꯃꯈꯣꯏꯅ ꯌꯨꯝꯗ ꯂꯣꯏꯖꯕ ꯌꯦꯟ ꯈꯔ ꯈꯨꯟ ꯑꯁꯤꯒꯤ ꯉꯥꯎꯁꯤꯟꯅꯕ ꯄꯥꯈꯪꯁꯤꯡ ꯑꯁꯤꯅ ꯐꯥꯗꯨꯅ ꯆꯥꯕꯤꯔꯦ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯃꯃꯥ ꯃꯆꯥ ꯑꯁꯤꯅ ꯈꯔ ꯉꯥꯡꯂꯨꯕꯒꯤ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯕꯨ ꯈꯨꯟ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯇꯝꯂꯕꯗ ꯃꯤꯇꯥꯡꯕ ꯑꯗꯨꯅ ꯑꯃꯨꯛ ꯅꯥꯄꯪꯕꯗ ꯍꯥꯏꯔꯕꯗ ꯅꯥꯄꯪꯕꯗꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯐꯨꯕꯤꯔꯤꯕ ꯃꯤꯁꯤꯡꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯦ꯫ ꯃꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕ ꯅꯤꯄꯥꯅꯣ ꯑꯩꯈꯣꯏꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯁꯥꯔꯤ, ꯃꯍꯥꯛ ꯑꯁꯤꯁꯨ ꯐꯨꯔꯁꯤ ꯍꯥꯏꯗꯨꯅ ꯑꯃꯅ ꯐꯨꯒꯦ ꯍꯦꯛ ꯇꯧꯕꯗ ꯅꯥꯄꯪꯕ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯁꯌꯦꯡ ꯄꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯅꯤꯄꯥ ꯑꯗꯨ ꯎꯞꯅ ꯇꯨꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯈꯔꯅ ꯃꯁꯤ ꯍꯥꯠꯂꯁꯤ ꯍꯥꯏꯔꯒ ꯃꯥꯕꯨ ꯐꯨꯅꯕ ꯇꯧꯔꯛꯂꯦ꯫ ꯅꯥꯄꯪꯕꯅ ꯆꯪꯂꯛꯄ ꯃꯈꯩ ꯂꯣꯏꯅ ꯆꯤꯡꯕ ꯌꯥꯎ ꯀꯥꯎꯕ ꯌꯥꯎ ꯇꯧꯔꯦ꯫ ꯃꯈꯣꯏ ꯑꯃꯠꯇ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯀꯤꯅꯔꯦ꯫ ꯅꯥꯄꯪꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯟꯗꯃꯨꯛꯇꯤ ꯅꯈꯣꯏꯕꯨ ꯌꯦꯡꯕꯤꯔꯕꯅꯤ, ꯅꯊ꯭ꯋꯥꯏꯗꯤ ꯀꯟꯕꯤꯔꯒꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯨꯈꯤꯕ ꯌꯦꯟꯁꯤꯡꯗꯨ ꯈꯨꯗꯛ ꯑꯁꯤꯗ ꯃꯍꯨꯠ ꯁꯤꯟꯒꯗꯧꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯤꯁꯪ ꯂꯩꯖꯔꯝꯗ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯣꯂꯤ ꯄꯣꯂꯤ ꯂꯦꯞꯆꯈꯤ꯫ ꯃꯥꯅ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯟꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯊꯤꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯧꯕꯅꯤ, ꯑꯩꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯉꯥꯎꯁꯤꯟꯅꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯈꯨꯗꯛꯇ ꯄꯩꯁꯥ ꯄꯨꯔꯛꯇꯨꯅ ꯃꯃꯥ ꯑꯗꯨꯗ ꯈꯨꯔꯨꯝꯂꯒ ꯃꯈꯣꯏꯅ ꯂꯥꯟꯈ꯭ꯔꯦ꯫ ꯌꯦꯟꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯄꯩꯁꯥ ꯑꯁꯤ ꯑꯣꯏꯅ ꯂꯧꯕꯤꯔꯣ ꯍꯥꯏꯖꯔꯛꯈꯤ꯫ ꯅꯥꯄꯪꯕꯗꯨ ꯌꯥꯝꯅ ꯁꯤꯡꯕ ꯅꯤꯄꯥꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯉꯥꯎꯁꯤꯟꯅꯕ ꯈꯔꯅ ꯇꯧꯔꯕꯁꯨ ꯉꯥꯎꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯔꯤꯕꯁꯤ ꯅꯈꯣꯏꯁꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯗꯨꯅ ꯅꯥꯊꯤ ꯆꯤꯠꯄ ꯐꯥꯎꯕ ꯌꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯄꯨꯝꯅꯃꯛꯇꯨ, ꯏꯕꯨꯡꯉꯣ ꯑꯉꯝꯕ, ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯃꯇꯨꯡꯗꯗꯤ ꯃꯃꯥ ꯃꯆꯥꯗ ꯊꯤꯅ ꯇꯧꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯤꯇꯥꯡꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯅꯤ, ꯃꯥꯒꯤ ꯃꯁꯥꯗ ꯊꯥꯡ ꯇꯥ ꯀꯔꯤꯁꯨ ꯆꯪꯗꯕꯅꯤ, ꯐꯨꯅ ꯆꯩꯅꯕ ꯌꯥꯝꯅ ꯍꯩꯕꯅꯤ, ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯅ ꯂꯝꯍꯦꯟꯕ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯊꯤꯔꯨꯁꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯤꯕꯅꯤ꯫ ꯃꯤꯠ ꯇꯥꯡꯕ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯕꯗꯤ
ꯂꯝꯍꯦꯟꯕ ꯉꯥꯎꯁꯤꯟꯅꯕꯁꯤꯡꯅ ꯎꯁꯤꯠꯇꯗꯨꯅ ꯑꯩꯈꯣꯏꯗ ꯑꯀꯥꯏꯕ ꯇꯧꯕ ꯑꯃꯗꯤ ꯂꯩꯀꯥꯏꯗ ꯑꯀꯥꯏꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯂꯒ ꯀꯣꯅꯨꯡꯗꯒꯤ ꯂꯥꯟꯃꯤ ꯊꯥꯔꯛꯇꯨꯅ ꯐꯥꯔꯒ ꯋꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯥꯎꯍꯟꯒꯅꯨ, ꯅꯈꯣꯏꯅ ꯅꯤꯡꯊꯤꯅ ꯊꯦꯝꯗꯨꯅ ꯃꯥꯕꯨ ꯁꯥꯎꯗꯅꯕ ꯇꯧ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯨꯕꯗ ꯈꯥꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯌꯧꯈ꯭ꯔꯒ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯁꯣꯏꯗꯅ ꯐꯥꯗꯨꯅ ꯐꯨꯔꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯌꯦꯡꯉꯨ, ꯑꯩꯁꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯉꯥꯎꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯨꯕꯗ ꯃꯤꯠꯇ ꯁꯣꯛꯈꯤꯗꯨꯅ ꯃꯤꯠ ꯑꯅꯤꯃꯛ ꯇꯥꯡꯂꯤꯕ ꯑꯁꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯇꯥꯡꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ꯫ ꯑꯗꯨꯅ ꯂꯝꯍꯦꯟꯕꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯁꯨ ꯇꯥꯛꯇꯨꯅ ꯃꯉꯣꯟꯗ ꯁꯥꯎꯗꯅꯕ ꯍꯥꯏꯖꯍꯧꯔꯁꯤ ꯈꯟꯅꯗꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯉꯝꯕ, ꯅꯅꯥ ꯑꯩꯈꯣꯏꯗꯤ ꯈꯪꯖꯗꯕꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯐꯝꯗ ꯂꯥꯟꯈ꯭ꯔꯦ꯫ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯍꯟꯖꯔꯔꯣꯏ꯫ ꯃꯃꯥ ꯃꯆꯥꯒꯤ ꯑꯁꯣꯛꯄ ꯃꯁꯥꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯥꯌꯦꯡꯖꯔꯒꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯕꯁꯨ ꯆꯍꯤ ꯑꯃꯒꯤ ꯄꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯗꯨꯅ ꯐꯧ ꯕꯣꯔꯥ 10 ꯈꯛꯀ ꯂꯣꯏꯅꯅ ꯁꯦꯟ ꯊꯨꯝ ꯄꯤꯔꯗꯨꯅ ꯃꯃꯥ ꯃꯆꯥꯗ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯑꯉꯝꯕ ꯏꯕꯨꯡꯉꯣ ꯑꯁꯤꯕꯨ ꯁꯥꯎꯗꯅꯕ ꯈꯔ ꯍꯥꯏꯅꯕꯤꯌꯨ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯉꯁꯤꯒꯤ ꯆꯥꯅꯕꯁꯨ ꯑꯩꯈꯣꯏꯅ ꯅꯪꯒꯤꯗ ꯄꯨꯖꯔꯛꯂꯒꯦ ꯍꯥꯏꯖꯔꯛꯈꯤ꯫ ꯑꯉꯥꯡꯒꯤ ꯃꯃꯥ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ, ꯃꯌꯥꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯌꯥꯖꯔꯒꯦ ꯈꯨꯝꯈꯤ꯫ ꯃꯗꯨꯗ ꯃꯤꯇꯥꯡꯕꯅ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ, ꯏꯆꯤꯟ ꯏꯅꯥꯎ ꯏꯄꯥ ꯏꯄꯟ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯕꯤꯔꯛꯎ꯫ ꯑꯉꯝꯕ ꯑꯗꯨ ꯈꯔ ꯁꯥꯎꯔꯤ, ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯉꯥꯡꯕꯤꯔꯨꯔꯒꯅꯨ, ꯃꯥꯗꯤ ꯁꯥꯎꯔꯕꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯌꯥꯝꯅ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕꯗꯨ ꯅꯤꯡꯊꯤꯅ ꯂꯥꯡꯕꯤꯔꯣ, ꯀꯣꯟꯅ ꯃꯥꯅ ꯁꯥꯎꯕ ꯐꯔꯕ ꯀꯥꯟꯗ ꯑꯩꯅ ꯅꯤꯡꯊꯤꯅ ꯃꯌꯥꯝꯅ ꯋꯥꯔꯤꯕꯗꯨ ꯍꯥꯏꯖꯔꯒꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯃꯇꯝ ꯈꯪꯗꯅ ꯍꯥꯏꯔꯨꯔꯕꯗꯤ ꯆꯩ ꯁꯣꯏꯗꯅ ꯆꯥꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯠ ꯇꯥꯡꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯤꯅꯔꯗꯨꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯈꯔ ꯐꯅꯕ ꯍꯣꯠꯅꯕꯤꯔꯣ, ꯌꯦꯟꯁꯥꯡꯗꯤ ꯁꯔꯦꯡ ꯑꯣꯏꯅ ꯇꯧꯔꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯄꯣꯔꯣꯝ ꯑꯣꯏꯅ ꯇꯧꯔꯁꯤꯔꯥ ꯍꯪꯂꯛꯈꯤ꯫ ꯃꯤꯠ ꯇꯥꯡꯕ ꯑꯗꯨꯅ ꯁꯣꯏꯔꯦ ꯁꯣꯏꯔꯦ, ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯨꯔꯕꯗꯤ ꯃꯌꯥꯝ ꯆꯩ ꯆꯥꯔꯒꯅꯤ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯁꯔꯦꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯣꯡꯉꯨ, ꯑꯗꯨ ꯑꯗꯥ ꯃꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯍꯪꯂꯨꯔꯒꯅꯨ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯤ, ꯃꯍꯥꯛꯅ ꯁꯥꯎꯈ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯋꯥ ꯉꯥꯡꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯅꯁꯨ ꯃꯥꯕꯨ ꯑꯆꯨꯝꯕ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯐꯝ ꯑꯁꯤ ꯍꯥꯞꯂꯤꯕꯅꯤ꯫ ꯐꯝꯅꯥꯏꯕ ꯃꯆꯥ ꯃꯁꯨꯁꯤꯡꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯃꯌꯥꯝ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯆꯧꯕꯅꯤꯅ ꯃꯊꯟꯇ ꯑꯁꯣꯟꯕ ꯃꯤꯠ ꯎꯗꯕ ꯑꯩꯒ ꯊꯥꯔꯤꯕꯅꯤ ꯈꯪꯉꯨ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯀꯤꯔꯗꯨꯅ ꯏꯕꯨꯡꯉꯣꯅ ꯁꯥꯎꯗꯅꯕ ꯈꯔ ꯍꯥꯏꯅꯕꯤꯌꯨ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃꯨꯛ ꯊꯥꯔꯛꯇꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯉꯥꯡꯅꯕ ꯌꯥꯕ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯒꯤ ꯑꯄꯪꯕ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯀꯟꯕꯤꯌꯨ꯫ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯁꯤꯡ ꯑꯁꯤ ꯂꯝꯍꯦꯟꯕ ꯊꯕꯛ ꯇꯧꯍꯟꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯈꯨꯔꯨꯝꯍꯜꯂꯤ꯫ ꯃꯗꯨꯗ ꯃꯤꯠꯇꯥꯡꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ, ꯅꯈꯣꯏꯅ ꯂꯝꯍꯦꯟꯕ ꯅꯆꯥꯁꯤꯡ ꯑꯁꯤꯕꯨ ꯋꯥꯔꯛꯇꯨꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯍꯜꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯃꯌꯥꯝꯅ ꯐꯨꯕꯤꯔꯝꯂꯕ ꯃꯃꯥ ꯃꯆꯥ ꯑꯁꯤꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯧ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯊꯦꯝꯕ ꯌꯥꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯋꯥ ꯉꯥꯡꯗꯅ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯌꯥꯝ ꯊꯥꯔꯛꯀꯅꯤ꯫ ꯃꯗꯨ ꯊꯣꯛꯇꯅꯕ ꯅꯈꯣꯏꯅ ꯑꯁꯣꯛꯄ ꯃꯃꯥ ꯃꯆꯥ ꯑꯁꯤꯗ ꯈꯨꯔꯨꯝꯗꯨꯅ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯍꯟꯖꯔꯔꯣꯏ ꯍꯥꯏꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨꯝꯂꯕꯗꯤ ꯃꯥꯅ ꯅꯈꯣꯏꯕꯨ ꯊꯥꯖꯗꯨꯅ ꯁꯥꯎꯕ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯇꯥꯡꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯝꯍꯦꯟꯕ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯈꯤ꯫ ꯃꯗꯨ ꯎꯔꯒ ꯅꯥꯄꯪꯕ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯉꯥꯏꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯤꯇꯥꯡꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯁꯔꯦꯡ ꯍꯥꯏꯕ ꯉꯥꯗꯨ ꯃꯌꯥꯝꯗꯨ ꯆꯥꯕ ꯑꯣꯡꯅꯕ ꯆꯦꯡ ꯍꯋꯥꯏ ꯊꯨꯝ ꯃꯣꯔꯣꯛ ꯊꯥꯎꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯄꯨꯔꯛꯇꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯌꯨꯝꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯆꯥꯃꯤꯟꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯣꯔꯛꯈꯤ꯫ ꯃꯤꯇꯥꯡꯕꯅ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ
ꯃꯈꯣꯏ ꯃꯌꯥꯝ ꯆꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯍꯥꯛ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯅ ꯂꯣꯟꯅ ꯍꯥꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯥꯄꯪꯕ ꯑꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯆꯥꯕ ꯑꯗꯨꯗꯁꯨ ꯃꯥꯅ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯃꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯖꯍꯧꯔꯒ ꯀꯞꯇꯨꯅ ꯂꯩꯖꯍꯧꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯇꯤꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯎꯔꯒ ꯈꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯅꯤ ꯍꯥꯏꯔꯤꯕ ꯑꯀꯟꯕ ꯅꯤꯄꯥ ꯑꯁꯤ ꯃꯈꯣꯏꯒ ꯃꯔꯤ ꯊꯣꯛꯅꯕ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛ ꯆꯠꯈꯤꯕꯗ ꯃꯃꯥ ꯃꯆꯥꯅ ꯀꯞꯂꯤꯕꯁꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤ ꯁꯥꯎꯗꯅꯕ ꯍꯣꯠꯅꯁꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯂꯥꯛꯂꯕꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯑꯋꯥꯕ ꯇꯥꯔꯣꯏ ꯈꯟꯅꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯃꯈꯣꯏꯅ ꯊꯤꯅ ꯇꯧꯔꯝꯕ ꯃꯃꯥ ꯃꯆꯥꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯤꯅ ꯂꯨꯅ ꯇꯧꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯣꯡꯃꯗꯤ ꯅꯨꯄꯤꯅ ꯅꯝꯅ ꯇꯥꯕ ꯈꯨꯡꯒꯪ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯒ ꯅꯥꯄꯪꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ? ꯅꯨꯄꯤꯅ ꯎ ꯌꯥꯜꯂꯤ, ꯅꯨꯄꯤꯅ ꯂꯧ ꯈꯣꯏ, ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤꯅ ꯉꯥꯛꯇ ꯇꯧꯏ, ꯅꯤꯄꯥꯗꯤ ꯑꯃꯠꯇ ꯊꯦꯡꯅꯗꯦ ꯈꯟꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯅꯤꯗꯨꯕꯨ ꯎꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯂꯥꯛꯄꯤꯔꯤꯕ ꯏꯕꯨꯡꯉꯣ ꯑꯅꯤꯃꯛ, ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯕꯤꯔꯣ꯫ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯅꯈꯣꯏꯒꯤ ꯅꯅꯥꯏ ꯑꯣꯏꯖꯔꯒꯦ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯖꯒꯅꯤ꯫ ꯏꯕꯨꯡꯉꯣ ꯑꯅꯤꯗꯤ ꯈꯨꯡꯒꯪ ꯑꯁꯤ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯅꯔꯒ ꯏꯕꯨꯡꯉꯣ ꯑꯅꯤꯒꯤ ꯑꯃꯃꯝ ꯑꯣꯏꯕꯤꯗꯨꯅ ꯄꯥꯟꯕꯤꯔꯣ꯫ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣ ꯑꯅꯤꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯤꯠꯇꯥꯡꯕ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃꯁꯤꯡ, ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ꯫ ꯑꯃꯅ ꯃꯤꯠ ꯎꯗꯕꯅꯤ, ꯑꯗꯨꯒ ꯑꯃꯅ ꯅꯥ ꯄꯪꯕꯅꯤ꯫ ꯃꯗꯨꯗ ꯃꯁꯛ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯑꯅꯤꯃꯛ, ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩ꯫ ꯏꯕꯨꯡꯉꯣ ꯑꯁꯤꯅ ꯅꯥ ꯄꯪꯗꯗꯨꯅ ꯃꯤꯠ ꯎꯗꯨꯅ ꯂꯩꯔꯕꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯥ ꯄꯪꯗꯨꯅ ꯃꯤꯠ ꯎꯗꯅ ꯂꯩꯔꯕꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯣꯏꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯏꯕꯦꯝꯃꯁꯤꯡ, ꯑꯩꯈꯣꯏ ꯑꯅꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯇꯥꯛꯄꯤꯒꯅꯨ꯫ ꯅꯅꯥꯏ ꯇꯣꯜꯂꯕ ꯑꯩꯈꯣꯏ ꯑꯅꯤ ꯃꯤ ꯀꯅꯥ ꯇꯥꯗꯕ ꯂꯝ ꯑꯃ ꯂꯩ ꯍꯥꯏ꯫ ꯃꯐꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯍꯥꯃꯦꯡ ꯂꯣꯏꯕꯤ ꯑꯃ ꯂꯩ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯆꯠꯇꯨꯅ ꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯒ ꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯎꯗ꯭ꯔꯤꯕ ꯃꯤꯠ ꯑꯃꯗꯤ ꯄꯪꯂꯤꯕ ꯅꯥ ꯑꯁꯤ ꯐꯔꯛꯇꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯏꯕꯦꯝꯃꯁꯤꯡꯅ ꯇꯥꯛꯄꯤꯔꯤꯕꯗꯨ ꯈꯟꯅꯁꯤ꯫ ꯑꯗꯨꯅ ꯏꯕꯦꯝꯃꯁꯤꯡꯅ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨ ꯌꯧꯅꯕ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯤꯡꯂꯤꯕ ꯑꯁꯤ ꯊꯨꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯛꯂꯕꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕꯁꯤ ꯑꯀꯥꯏꯕ ꯌꯥꯎꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯁꯥꯞ ꯇꯧꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯁꯥꯞ ꯀꯣꯛꯆꯅꯕ ꯂꯝꯕꯤ ꯇꯥꯛꯄꯤꯕꯅ ꯐꯔꯒꯅꯤ ꯈꯟꯅꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯅ ꯋꯥꯅ ꯊꯤꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯈꯔ ꯆꯠꯂꯒ ꯍꯅꯨꯕꯤ ꯑꯃ ꯍꯥꯃꯦꯡ ꯃꯌꯥꯝ ꯑꯃ ꯂꯣꯏꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯦ꯫ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯨ? ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯁꯨ ꯎꯃꯪ ꯋꯥꯃꯪꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯤ꯫ ꯐꯔꯦ, ꯃꯗꯨ ꯃꯉꯥꯏꯔꯦ ꯉꯥꯡꯅꯗꯨꯅ ꯃꯈꯣꯏ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯈꯔ ꯆꯠꯂꯒ ꯆꯥꯎꯈ꯭ꯔꯕ ꯏꯁꯤꯡ ꯏꯄꯥꯛ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯩ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯃꯁꯤꯕꯨ ꯀꯔꯝꯅ ꯂꯥꯟꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯏꯁꯤꯡ ꯑꯁꯤꯒꯤ ꯑꯔꯨ ꯑꯊꯦꯟꯁꯨ ꯈꯪꯗꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯑꯃꯅ ꯅꯥ ꯄꯪꯉꯤ, ꯑꯃꯅ ꯃꯤꯠ ꯎꯗꯦ꯫ ꯏꯄꯥꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯟꯒꯅꯤ ꯍꯥꯏꯅ ꯅꯥ ꯄꯪꯕ ꯃꯤꯠ ꯎꯕ ꯑꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯂꯛꯇ꯭ꯔꯕꯗ ꯅꯍꯥꯟ ꯃꯥꯅ ꯑꯣꯖꯥꯅꯤ ꯍꯥꯏꯗꯨꯅ ꯃꯍꯩ ꯇꯝꯕ ꯆꯠꯈꯤꯕ ꯑꯣꯖꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤꯕꯗꯨ ꯒꯨꯔꯨ ꯑꯗꯨꯅ ꯂꯣꯏꯅ ꯎꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯒꯨꯔꯨ ꯑꯗꯨꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯣꯟꯗꯨꯅ ꯊꯣꯛꯍꯜꯂꯤꯕꯅꯤ, ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯏꯄꯥꯛ ꯑꯣꯏꯗꯨꯅ ꯎꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯕꯨ ꯆꯥꯡ ꯂꯧꯔꯤꯕꯅꯤ꯫
ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯣꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯁꯨ ꯑꯇꯣꯞꯄ ꯑꯃ ꯅꯠꯇꯦ꯫ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏꯅꯤꯡꯕ ꯑꯃꯗꯤ ꯙꯔꯃ ꯊꯤꯕꯗ ꯒꯨꯔꯨ ꯑꯣꯏꯈꯤꯕ ꯒꯧꯇꯝ ꯀꯧꯕ ꯃꯨꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯒꯨꯔꯨ ꯑꯃꯗꯤ ꯒꯨꯔꯨ ꯃꯇꯥꯗ ꯀꯥꯏꯖꯈꯤꯗꯕ ꯑꯗꯨꯃꯛꯅ ꯃꯈꯣꯏꯒꯤ ꯎꯄꯥꯏ ꯑꯣꯏꯒꯦ ꯈꯟꯗꯨꯅ ꯄꯣꯛꯈꯤꯕ ꯅꯤꯄꯥꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯂꯣꯏꯅ ꯎꯔꯗꯨꯅ ꯒꯨꯔꯨꯒꯤ ꯅꯨꯄꯤ ꯒꯧꯇꯃꯅꯤ ꯀꯧꯕ ꯒꯨꯔꯨ ꯃꯇꯥ ꯑꯗꯨꯅ ꯃꯆꯥꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯂꯩꯇꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜ ꯊꯝꯂꯨꯕꯗꯒꯤ ꯁꯥꯞ ꯑꯗꯨꯃꯛꯇꯅ ꯃꯍꯥꯛ ꯍꯥꯃꯦꯡ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯃꯥꯒꯤ ꯁꯪꯒꯣꯝ ꯑꯗꯨ ꯆꯥꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯄꯥꯞ ꯑꯗꯨ ꯀꯣꯛꯁꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯣꯏꯔꯤꯕꯤ ꯍꯥꯃꯦꯡ ꯂꯣꯏꯕꯤ ꯑꯁꯤꯁꯨ ꯃꯨꯅꯤ ꯑꯣꯏꯕ ꯒꯧꯇꯝꯒꯤ ꯁꯛꯇꯤꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯍꯅꯨꯕꯤ ꯑꯃꯨꯛ ꯑꯣꯏ, ꯑꯃꯨꯛ ꯑꯈꯪꯕ ꯃꯥꯏꯕ ꯒꯨꯔꯨ ꯑꯃꯨꯛ ꯑꯣꯏ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯅꯤꯗꯨꯒꯤ ꯃꯐꯝꯗ ꯊꯝꯈꯤꯕ ꯅꯅꯥ ꯄꯪꯉꯨ ꯅꯃꯤꯠ ꯇꯥꯡꯕ ꯑꯣꯏꯅ ꯄꯣꯛꯂꯨꯔꯣ ꯍꯥꯏꯕ ꯁꯥꯞ ꯑꯗꯨ ꯀꯣꯛꯁꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯈꯜ ꯂꯥꯝꯕ ꯐꯪꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯥꯏꯖꯩ ꯄꯥꯛꯇꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯩ, ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯆꯠꯄ ꯃꯇꯝ ꯆꯥꯗ꯭ꯔꯦ꯫ ꯂꯦꯛꯄ ꯌꯥꯕ ꯃꯐꯝ ꯌꯦꯡꯂꯒ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯜꯂꯁꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯆꯦꯡꯄꯥꯛ ꯑꯁꯤ ꯈꯔ ꯆꯥꯔꯒ ꯇꯨꯝꯕꯥꯒꯤ ꯏꯁꯤꯡ ꯑꯁꯤ ꯊꯛꯇꯨꯅ ꯂꯦꯜꯂꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯉꯛꯄꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯥꯃꯦꯡ ꯃꯌꯥꯝ ꯑꯃ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯕ ꯎꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ, ꯃꯔꯨꯞ, ꯍꯥꯃꯦꯡ ꯂꯩꯔꯦ, ꯁꯣꯏꯗꯅ ꯍꯅꯨꯕꯤꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯒꯅꯤ꯫ ꯊꯤꯔꯁꯤ ꯈꯟꯅꯗꯨꯅ ꯁꯪ ꯂꯩꯕ ꯃꯐꯝ ꯌꯦꯡꯂꯛꯂꯦ꯫ ꯑꯉꯛꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯆꯦꯛꯁꯤꯟꯅ ꯁꯥꯔꯕ ꯁꯪ ꯈꯔ ꯎꯔꯦ꯫ ꯍꯅꯨꯕꯤꯗꯨꯅ ꯁꯪ ꯑꯃꯗ ꯂꯩꯔꯒ ꯑꯇꯣꯞꯄ ꯁꯪꯁꯤꯡ ꯑꯗꯨꯅ ꯍꯥꯃꯦꯡꯁꯤꯡꯒꯤ ꯑꯣꯏꯍꯜꯂꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯂꯩꯔꯤꯕꯗꯨ ꯆꯥꯛꯁꯨ ꯊꯣꯡꯗꯨꯅ ꯆꯥꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯗꯦ꯫ ꯃꯍꯥꯛ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯖꯕ ꯐꯤꯗꯥ ꯑꯃ ꯊꯥꯔꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯁꯤꯟꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯗꯨꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤ ꯗꯣꯁ ꯑꯃ ꯂꯩꯕꯗꯒꯤ ꯏꯃꯥꯅ ꯀꯣꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯏꯃꯥꯕꯨ ꯊꯤꯖꯔꯛꯄꯗ ꯑꯉꯛꯄ ꯀꯌꯥꯁꯨ ꯊꯦꯡꯅꯖꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯈꯣꯏꯕꯨ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯀꯤ ꯗꯣꯁ ꯀꯣꯛꯆꯅꯕ ꯂꯝꯕꯤ ꯑꯃꯇꯪ ꯇꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯅꯨꯕꯤꯗꯨꯅ, ꯅꯨꯡꯁꯤꯗ, ꯅꯈꯣꯏ ꯅꯔꯥ ꯂꯩꯇꯅ ꯗꯣꯁ ꯐꯪꯂꯕ? ꯐꯔꯦ, ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯅꯄꯥꯞ ꯀꯣꯛꯆꯅꯕ ꯏꯃꯥꯅ ꯇꯥꯛꯄꯤꯔꯒꯅꯤ꯫ ꯑꯩꯒꯤ ꯍꯥꯃꯦꯡ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯆꯥ ꯑꯅꯧꯕ ꯆꯦꯟꯕꯤ ꯍꯥꯃꯦꯡ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯃꯥꯒ ꯃꯆꯥꯒ ꯑꯅꯤꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯝꯗꯨꯅ ꯃꯄꯤꯒꯤ ꯃꯈꯣꯝ ꯄꯤꯊꯛꯀꯅꯨ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯆꯤꯡꯈꯩ ꯊꯥꯡꯂꯛꯄ ꯃꯇꯝꯗ ꯍꯧꯒꯠꯇꯨꯅ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯗꯣꯛꯂꯒ ꯃꯆꯥ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯒ ꯎꯅꯍꯟꯗꯨꯅ ꯃꯈꯣꯝ ꯄꯤꯊꯛꯄ ꯃꯇꯝꯗ ꯑꯃꯅ ꯃꯆꯥ ꯑꯗꯨꯕꯨ ꯐꯥꯔꯒ ꯑꯃꯅ ꯃꯄꯤ ꯑꯗꯨꯒꯤ ꯁꯪꯒꯣꯝ ꯑꯗꯨ ꯁꯨꯝꯒꯗꯧꯕꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯁꯨꯝꯂꯛꯄ ꯁꯪꯒꯣꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯈꯔ ꯈꯔ ꯊꯛꯆꯔꯣ꯫ ꯑꯗꯨꯒ ꯅꯃꯤꯠ ꯎꯗꯕ ꯅꯍꯥꯛꯅ ꯅꯃꯤꯠ ꯑꯅꯤꯃꯛꯇ ꯈꯔ ꯈꯔ ꯍꯥꯞꯄꯨ꯫ ꯅꯅꯥ ꯄꯪꯕ ꯅꯍꯥꯛꯁꯨ ꯑꯄꯪꯕ ꯅꯅꯥꯁꯤꯡ ꯑꯗꯨꯗ ꯈꯔ ꯈꯔ ꯍꯥꯞꯄꯨ꯫ ꯑꯗꯨꯒ ꯑꯔꯦꯝꯕꯁꯤꯡ ꯑꯗꯨꯅ ꯅꯁꯥ ꯄꯨꯝꯅꯃꯛ ꯇꯩꯊꯣꯛꯎ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯌꯦꯟꯅꯗꯨꯅ ꯊꯛꯇꯣꯛꯎ꯫ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯗꯣꯁ ꯀꯣꯛꯂꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯍꯥꯃꯦꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯦ꯫ ꯃꯗꯨꯗ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯃꯦꯡ ꯃꯄꯤ ꯃꯆꯥ ꯅꯧꯅ ꯄꯣꯛꯄꯤ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯁꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯝꯂꯦ꯫ ꯑꯗꯨꯒ ꯃꯆꯥ ꯑꯗꯨꯕꯨꯅ ꯁꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯝꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯔꯛꯄ ꯆꯦꯡꯄꯥꯛ ꯑꯗꯨ ꯆꯥꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯕꯗ ꯆꯤꯡꯈꯩ ꯊꯥꯡꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯃꯁꯥ ꯁꯦꯡꯗꯣꯛꯆꯔꯒ ꯍꯥꯃꯦꯡ ꯃꯆꯥ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯄꯨꯁꯤꯟꯗꯨꯅ ꯃꯈꯣꯝ ꯄꯤꯊꯛꯄ ꯍꯧꯔꯛꯂꯦ꯫ ꯍꯥꯃꯦꯡꯒꯤ ꯃꯈꯣꯝꯅ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯤꯠ ꯇꯥꯡꯕ ꯑꯗꯨꯕꯨ ꯃꯆꯥ ꯑꯗꯨ ꯆꯤꯡꯊꯣꯛꯍꯜꯂꯒ ꯅꯥꯄꯪꯕ ꯑꯗꯨꯅ ꯍꯥꯃꯦꯡꯒꯤ ꯁꯪꯒꯣꯝ ꯁꯨꯝꯂꯦ꯫ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯀꯤ ꯁꯥꯞ ꯂꯩꯕꯅ ꯍꯥꯃꯦꯡ ꯃꯄꯤ ꯑꯗꯨ ꯁꯪꯒꯣꯝ ꯁꯨꯝꯕ ꯑꯗꯨ ꯕꯦꯔꯥ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯨꯝꯍꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯥꯃꯦꯡ ꯃꯈꯣꯝ ꯁꯨꯝꯕ ꯂꯣꯏꯔꯗꯨꯅ ꯍꯅꯨꯕꯤꯕꯨ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ,
Ima, nasani gi nahanmuki dos kokshanaba hamengi shango masi thaksaragi hangasaraki. Maduda hanubi aduna thaksaro haibirakhi. Madugi tungda napangba aduna magi guru bu khurumjaraki. Lamdam tamna lehauraba Gurudev. Nanai hangna arapa mafam asidagi Guru gi saran bu khurumjari. Guru na takpirakpa thabak adu nanai khoina ngasi pangthoksaragi. Guru na thaujan biduna nanai khoi gi dos asi kokshaduna napangba amadi mit udaba asi kokshaduna taibangda mit uba na taba haibadu oijarage haina khurumjarakhi. Makhoi ani gi mataw adu hanubi aduna munna yengduna lei. Hanubi adu mamitagi mapi taraga kapli. Nahanmuki mapokta makhoi ani sibo aigi inai oiduna dharma sengna leijarakpani. Adubu laigi sangyengda makhoi ani awabu oiduna leirabada aina makhoi ani ge akaiba leitabana makhoi gi phanaba honaribani khanduna kapli. Makhoi ani na hamengi makhomdu khara thaksari. Mamit manada hapsari. Aduga masa pumnamak loina sin thungna daithoksari. Madugi tungda lemhauriba sangom maduna makhoi ani yanaduna thaksali. Madugi matungda makhoi ani ge haksang singdu mangan amagum phong lauba wakhal ama laklei. Madudagidi makhoi ani mak mana tari mamit ure. Makhoi ani na hanna yengthokhibada hanubi adusu leiramdre. Aduga hameng mayam adusu amata leiramdre. Maduda makhoi ani mak yamna ngaknakhi. Makhoi ani mafam aduda makhoi na purakpa sengpak makhoi na saba loidriba nambo adudagi khara sini angangba khara tumbada asing baising soluduna mafam aduda una apakpa ma hektuna tharaga leiramliba hanubi amadi hameng oiramba pomnamaki mafamda katcharaga makhoi ani sengpak adu saraga amuk hana nahan makhoi na lakpa lambi aduda lakhi. Makhoi na nominini gi matungda nahan mama masabu ngausinabasingna phubikhiba mafam adu yauraklabada makhoi ani na angang mama masa adubu karam tawjaribano yengesi hainaduna makhoi gi da sanglakhi. Makhoi ani bu ubada mama masa aduna sensilaktuna makhoi ani da khurumjare aduga sumna hairakhi. Ibungo ani mak mafam asida potha aduna leibiramu. Nanai aihak laikai gi misingda ibungo ani lai haibasi khangan jarukhige. Makhoi mayamna ibungo ani bu lengbirak makhoi da takpira u haiduna leiribani. Asum hairaga makhoi ani gi pothapam phida tharaga potha biramu hairaga angang mama adu sian khiduna laikai gi mising bu taksaraga mahak thuna halaktuna makhoi ani ga wari sanaduna leiringaida laikai gi mising du loina harauna siannaraktuna makhoi ani da ibungo angamba ani lengbirakpadi aikhoi yamna nungaijari. Ibungo singna apamba yensang amatang haibiu. Aikhoi ga sida sareng natraga porom na hena marang kaina phangi hairakhi. Maduda mana panglamba aduna tawiruraganu. Aikhoi ani di ima asina araiba pijabadu sajarage khumlakhi. Maduda laikai gi mising aduna hairakhi. Ibungo angamba nahandi ibungo na saubiduna wa amata ngangkhiduna satkhiba aduda nanai khoidi thawai yamna wana leijaramlabani. Adubu ngasidi ibungo na sauba phabiduna wa ngangbasi tajaraga angamba sauba phare haibasi khanjaduna aikhoi yamna haraujare. Aduga ibungo na warak piramba nanai singadusu haujikti bhap tarakuna makhoi khudingmak thabak kana suduna leijari. Makhoi su ibungo angamba lakle tarabanina soidana laktuna ibungo bu khurumjaragani hairingaida nahan mana phuduna waraklamba ngausinabasing adusu laktuna mangonda loina sanglaktuna khurumjaraga nanai khoi amu hana phattaba thabak tawjadri lairiba ibungo asibu aikhoiga pokminaba inaw mangni khanjaduna mabo aikhoina luna tawjarabani hairakhi. Makhoi gi wadu targa mono koba na panglabani paduna hairakhi. Nakhoi pumnamak pokminaba isini nawni haina khanduna leigadawbani. Mahakta natana atonbasingba nungsina loinagadawbani. Makhoi gi mateng pangbigadabani. Adu oirabadi aina karigi nakhoi bu phugadoribano. Aikhoi pumnamak amatani.
Magi wadu taraga laikai tiliba mising aduna harauraduna ngasidi sarenga poronga mathen ani thonglasi hainaduna yansang mathen ani thongduna makoi mayam harauna samin thangminaraduna makoina ningthaugi manai lakani haibagi awabadu kokhi sara thaglaba matungda nipa macha adubu ningthina nanbiduna hairakhi ibungo nahak imaga ningthina leminau imana haibe ilu yamadi leibaki thau khara taurukhige hairamlaga mama aduda makhoi ni sangshilakuna khurumlamlaga makhoi mayam adu bidai tauramlaga amuk chatpa horakle asumna lakpana nong amuk ngalaba matamda nahan angang heloina sienba mafam adu amuk yaurokle makhoi ani bu ubada laikai gi mising aduna nahan gi maiba ani du lakle haina angang gi mama mapa ani du gi mafam da tamlabada mama mapa ani du sian thoraktuna makhoi ani bu khamle aduga haijarakhi ibungo ani ngasidi sak sabiraga lengbikro ojani thengnajabadage aikhogi isasi aikhoina ujaba phanglibani natrabadi sha manglamgadabani hairakhi maduda makhoi ani na haijarakhi adumna haibiganu angang adugi masada siu haiba tamlamdabana aikhoina thengnajabani asumna tawbadagi makhoi ani gi mamingsi miyamna khangnaba horakle maruoina na panglamba mono hairibani pa sibu hena maming satpa hengalakle asumna sandokhibana khungang asum sandokhibana laiba amada panba ningthau man singhagi majai bema badama mukhi kobi rajkumari si anaba layong khangdana naduna laikre maduda ningthau asina machanupi madom pukshabi asibu siba tarabadi magi laibakta ningthau oibina ba laitrabadi atopa mi singna ningthau oiduna palhauragani khallubada ningthaugi pungning yamna wajarami maram asidagi ningthauna laibaktagi akhang hai maiba kauduna yanganbada karisu kanaba phangkhidre rajkumari nongmagi anaba henjelakle ningthauduna manai sing thadoktuna laibakta khungangda manai sing thadoktuna ahiba maiba thiali nongmadi laigi nongdamdagi monona angang kappa phankhiba amadi angang mangba phankhiba mafam adu yoroktuna hek hanglubada mi singadun hairakhi adugi oirabadi soidana phagani yamda haiba mini makhoi ni pani subani ahan badadi makhoi amana mana panglami amana mamit tanglami haujikti makhoi ni mak pharaduna mayumda satkani haiduna satkhiba nominini da ngairi makhoi na haibada makhoi gi yumadu yaugadaba numit humni sangani hairami adubo makhoi na mai haibana mina lamkhangda khamduna leirambasu yai wadu taraga makhoi ni pa singdu sagol tongladuna kha pangna chaliba lambi edu da laklei makhoi ani edusu wari saraduna mayum yaunaba chali koksaina hanglakhi marup nangna haikhiba namangda nangbu ngaibada ware haikhiba isanupi edubo amuk hana laktuna haikhidrabra wadu taraga monona itawai hak magi khanbada tumpham jafam khangdrabani hairakhi maduda mafam kaida laibano mamingna kari kawbano hanglakhi maduda monona hairakhi aidi maming su khangde laifam su khangde mangda hek laktuna haibagi wani aidi magi wakhalda angawbagum oirabani hairakhi magi wadu taraga koksaina adu oiba tare dauna na thwai nungai tabadagi nan sareng porom thongba tengot anirak hana haptuna sari badu mangi sanadugi wakhal nungai tabu oire adu oirabadi aina khangjaramba thoglabadi yansangdo amukka hafalamgadobuni hairakhi maduda monona hairakhi itaw aidi thawai nungai drabadi yansang yamna sai maramdi wakhan nungai tabadu khanduna chakhibana awokpana aidi hairakhi wadu taraga adu oirabadi aikhogi yum yauruga isanupi lairang tona lafu thonghalage madu charaga itawgi wakhaldu khara nungairaktuna chaksu yamna chararoi yansangsu yamna chararoi hairakhi monona hoine itaw mangi nupidu handakti toina uba henjalai asumna su hairai nangna thuna laktrabadi mana siba thoklabadi dos puja haugani su hairami
ꯑꯩꯗꯤ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯐꯝ ꯏꯈꯪ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯆꯠꯂꯤꯉꯩꯗ ꯁꯒꯣꯜ ꯇꯣꯡꯕ ꯅꯤꯄꯥ ꯈꯔ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯁꯒꯣꯜ ꯈꯥꯝꯂꯒ ꯍꯪꯂꯛꯈꯤ, "ꯆꯠꯄꯤꯔꯤꯕ ꯏꯕꯨꯡꯉꯣ ꯑꯅꯤꯕꯨ ꯃꯥꯏꯕ ꯃꯣꯅꯣ ꯍꯥꯏꯕꯗꯨ ꯌꯥꯎꯕꯤꯔꯤꯕ꯭ꯔꯥ?" ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯅꯤꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨꯅꯅꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯤꯕꯗꯨ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯍꯪꯖꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨꯅ, "ꯏꯕꯨꯡꯉꯣ ꯑꯅꯤꯃꯛ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅꯤ ꯍꯦꯛ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯍꯥꯟ ꯃꯈꯣꯏꯅ ꯃꯤꯌꯥꯝꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯅꯤ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯣꯏꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯕ ꯂꯥꯛꯂꯕꯅꯤ ꯈꯜꯂꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯀꯔꯝꯕ ꯏꯕꯨꯡꯉꯣꯅꯣ ꯃꯣꯅꯣ ꯍꯥꯏꯔꯤꯕ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯀꯣꯛꯆꯥꯏꯅ ꯍꯥꯏꯔꯛꯈꯤ, "ꯋꯥꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯅꯤ ꯈꯨꯝꯃꯤ"꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ, "ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯨ? ꯋꯥꯁꯤ ꯃꯃꯩ ꯃꯀꯣꯛ ꯑꯃ ꯏꯁꯝ ꯁꯝꯅꯗꯤ ꯃꯈꯣꯏ ꯑꯁꯤꯕꯨ ꯀꯔꯝꯅ ꯐꯥꯎꯔꯤꯕꯅꯣ ꯈꯜꯂꯤ"꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯈꯣꯏ ꯃꯣꯅꯣ ꯀꯧꯕ ꯅꯤꯄꯥ ꯑꯗꯨ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯇꯧꯕꯅꯤ"꯫ ꯋꯥꯗꯨꯗ ꯀꯣꯛꯆꯥꯏꯅ, "ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯈꯨꯝꯃꯤ"꯫ ꯃꯈꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯧꯁꯤꯟꯕ ꯋꯥꯔꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ ꯑꯅꯤꯕꯨ ꯊꯤꯖꯔꯛꯄ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯤꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯇꯨꯅ ꯊꯦꯡꯅꯖꯔꯦ꯫ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯆꯠꯇꯕ ꯌꯥꯗꯕ ꯅꯤꯡꯊꯧꯒꯤ ꯍꯨꯀꯨꯝꯅꯤ, ꯃꯣꯅꯣꯕꯨ ꯄꯨꯗꯕ ꯌꯥꯗꯕꯅꯤ ꯍꯦꯛ ꯍꯥꯏꯔꯦ"꯫ ꯃꯗꯨꯗ ꯀꯣꯛꯆꯥꯏꯅ ꯁꯥꯎꯔꯗꯨꯅ, "ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ? ꯅꯤꯡꯊꯧꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤ ꯃꯤꯕꯨ ꯅꯝꯗꯨꯅ ꯃꯔꯝ ꯆꯥꯗꯅ ꯄꯨꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯍꯥꯏꯕꯅꯤ ꯍꯥꯏꯔꯦꯗꯅ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯛꯆꯥꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ ꯑꯅꯤꯃꯛ ꯁꯥꯎꯕꯤꯈꯤꯒꯅꯨ, ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯈꯔ ꯁꯝꯖꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯁꯦꯡꯅ ꯏꯕꯨꯡꯉꯣ ꯑꯅꯤꯗ ꯇꯝꯖꯔꯒꯦ꯫ ꯑꯩꯈꯣꯏ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤꯅꯤ꯫ ꯏꯅꯤꯡꯊꯧ ꯃꯟꯁꯤꯡꯍꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯏꯕꯦꯝꯃ ꯄꯗꯃꯃꯨꯈꯤ ꯀꯧꯕꯤ ꯏꯕꯦꯝꯃꯗꯨ ꯑꯅꯥꯕ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯕꯗ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯑꯍꯩꯕ ꯃꯥꯏꯕꯁꯤꯡꯕꯨ ꯀꯧꯈꯠꯇꯨꯅ ꯌꯦꯡꯍꯟꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯅꯥꯕꯗꯨ ꯐꯍꯟꯕ ꯉꯝꯗ꯭ꯔꯕꯗ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯕ ꯃꯥꯏꯕꯁꯤꯡ ꯊꯤꯍꯟꯕ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯈꯥꯏꯗꯣꯛꯅꯗꯨꯅ ꯆꯠꯍꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯈꯔ ꯑꯁꯤꯅ ꯏꯕꯨꯡꯉꯣ ꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯍꯩꯕ ꯑꯈꯪꯕ ꯃꯥꯏꯕ ꯊꯤꯖꯔꯛꯄꯅꯤ꯫ ꯂꯝꯕꯤꯗ ꯍꯪꯖꯔꯛꯄꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅꯤ, ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯥꯏꯕꯨꯁꯨ ꯉꯝꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯂꯥꯏꯕꯨ ꯀꯧꯗꯨꯅ ꯑꯉꯥꯡ ꯂꯥꯏꯅ ꯄꯨꯈꯤꯕꯗꯨ ꯊꯥꯗꯣꯛꯍꯟꯕ ꯉꯝꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯃꯈꯣꯏ ꯈꯥ ꯄꯥꯡꯅ ꯆꯠꯈꯤꯕꯅꯤ, ꯃꯈꯣꯏꯕꯨ ꯊꯤꯕꯤꯌꯨ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯑꯅꯥꯕꯗꯨ ꯐꯍꯟꯕ ꯉꯝꯒꯅꯤꯁꯨ ꯍꯥꯏꯍꯧꯏ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯐꯍꯟꯗꯨꯅ ꯍꯥꯟꯅꯒꯤꯒꯨꯝ ꯊꯝꯕꯤꯕ ꯉꯝꯂꯕꯗꯤ ꯐꯍꯜꯂꯤꯕ ꯃꯥꯏꯕ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯄꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯄꯤꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤꯁꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣ ꯑꯅꯤꯕꯨ ꯊꯦꯡꯅꯖꯕꯗ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯗꯨꯅ ꯋꯥꯔꯤ ꯃꯄꯨꯡ ꯐꯥꯅ ꯁꯥꯕ ꯇꯧꯈꯤꯗ꯭ꯔꯤ, ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯣꯛꯆꯥꯏ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯗꯨꯝꯅ ꯍꯥꯟꯅ ꯀꯣꯛ ꯍꯥꯏꯔꯕꯗꯤ ꯐꯔꯣꯏꯗ꯭ꯔꯥ? ꯑꯩꯗꯤ ꯅꯈꯣꯏꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯀꯧꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯅꯈꯣꯏꯅ ꯍꯧꯗꯣꯛꯂꯛꯇꯕ ꯑꯗꯨꯗ ꯆꯠꯄ ꯌꯥꯔꯣꯏꯗꯧꯔꯤ ꯈꯟꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ "ꯍꯌꯦꯡ ꯃꯈꯩꯗꯤ ꯅꯈꯣꯏ ꯈꯪꯉꯨ, ꯃꯥꯏꯕ ꯀꯧꯕ ꯇꯥꯔꯕꯗꯤ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯈꯪꯍꯟꯗꯨꯅ ꯑꯣꯖꯥꯕꯨ ꯆꯠꯄꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯣꯖꯥꯅ ꯂꯦꯡꯕꯤꯗꯨꯅ ꯅꯅ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯗꯨ ꯑꯃꯨꯛꯇ ꯐꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯥꯏꯕꯗꯨꯗ ꯈꯨꯔꯨꯝꯖꯒꯗꯧꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯅꯥꯕꯗꯨ ꯌꯦꯡꯕꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯐꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯅꯤ, ꯃꯣꯅꯣ ꯀꯧꯕ ꯏꯕꯨꯡꯉꯣ ꯑꯗꯨ ꯌꯥꯎꯔꯤꯕ꯭ꯔꯥ? ꯅꯤꯡꯊꯧꯅ ꯄꯣꯔꯛꯎ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯅꯤꯡꯊꯧꯅ ꯐꯥꯕꯒꯤ ꯋꯥꯐꯝ ꯑꯣꯏꯅ ꯊꯣꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯛꯆꯥꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯒꯣꯜ ꯇꯣꯡꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ, "ꯆꯨꯝꯈ꯭ꯔꯦꯗ, ꯅꯅꯥ ꯑꯩꯈꯣꯏ ꯍꯔꯥꯎꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯏꯀꯥꯎ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯅꯅꯥ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯈꯨꯔꯨꯝꯖꯔꯝꯃꯤ"꯫ ꯀꯣꯛꯆꯥꯏꯅ ꯍꯥꯏꯔꯛꯈꯤ, "ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯑꯩꯈꯣই ꯑꯅꯥꯕ ꯌꯦꯡꯕ ꯆꯠꯄ ꯇꯥꯔꯦ, ꯃꯪꯒꯣꯜ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯋꯥ ꯑꯃꯗꯤ ꯍꯪꯒꯦ, ꯅꯈꯣꯏꯒꯤ ꯅꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧꯗꯨ ꯀꯔꯝ ꯇꯧꯕꯒꯦ? ꯃꯨꯅ ꯔꯥꯁꯤ ꯂꯩꯕꯤꯔꯥ
ꯅꯠꯇ꯭ꯔꯒ ꯉꯧꯅ ꯃꯒꯨꯟ ꯂꯩꯕꯤꯔꯥ ꯍꯪꯂꯛꯈꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣꯁꯤꯡ, ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯉꯧꯅ ꯃꯒꯨꯟ ꯂꯩꯕꯤꯅꯤ꯫ ꯋꯥꯗꯣ ꯇꯥꯔꯒ ꯀꯣꯛꯆꯥꯏꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯕꯦꯝꯃ ꯐꯔꯒꯅꯤ, ꯊꯣꯏꯅ ꯋꯥꯔꯨꯔꯒꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯈꯤꯕ ꯃꯨꯅ ꯔꯥꯁꯤ ꯂꯩꯕꯤ ꯑꯣꯏꯔꯕꯗꯤ ꯑꯅꯥꯕꯗꯨ ꯐꯔꯔꯣꯏ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯋꯥꯐꯝ ꯑꯃ ꯂꯩꯗꯨꯅ ꯇꯥꯛꯄꯤꯔꯤꯕꯅꯣ? ꯅꯅꯥꯏꯈꯣꯏꯕꯨ ꯈꯪꯖꯅꯕ ꯇꯥꯛꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯇꯨꯡꯗ ꯚꯥꯞ ꯇꯥꯖꯍꯧꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯣꯛꯆꯥꯏꯅ ꯈꯨꯝꯃꯤ, ꯅꯈꯣꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯅꯤꯗꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯄꯪꯂꯤ꯫ ꯃꯨꯅ ꯔꯥꯁꯤ ꯂꯩꯕꯤ ꯑꯣꯏꯔꯕꯗꯤ ꯆꯪꯂꯤꯕ ꯂꯥꯏꯗꯨ ꯂꯥꯏꯃꯨ ꯆꯪꯗꯨꯅ ꯂꯥꯌꯦꯡꯕꯗ ꯋꯥꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯏꯃꯨ ꯍꯥꯏꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯠꯈꯤꯗ꯭ꯔꯕ ꯂꯥꯏꯅꯤ꯫ ꯑꯗꯨꯒ ꯉꯧꯅ ꯒꯨꯟ ꯂꯩꯕꯤ ꯍꯥꯏꯕꯁꯤꯗꯤ ꯅꯕꯦꯝꯃꯗ ꯌꯦꯠꯂꯤꯕ ꯂꯥꯏ ꯑꯗꯨ ꯑꯉꯧꯕ ꯂꯥꯏ ꯑꯣꯏꯗꯨꯅ ꯍꯥꯏꯖ ꯅꯣꯟꯖꯕꯗ ꯊꯨꯅ ꯐꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯅ ꯈꯜꯂꯤꯕꯗꯨ ꯃꯇꯥꯎ ꯃꯣꯅꯣꯅ ꯃꯃꯪꯗ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯉꯥꯏꯕꯗ ꯋꯥꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯔꯥ? ꯑꯃꯁꯨꯡ ꯔꯥꯖ ꯀꯩꯅꯥ ꯑꯗꯨ ꯃꯁꯛ ꯐꯖꯕꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯊꯤꯕꯤꯔꯥ ꯈꯪꯅꯕ ꯍꯪꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯣꯅꯣꯗꯨ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕ ꯋꯥꯏ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯈꯨꯝꯃꯤ꯫ ꯑꯗꯨꯒ ꯍꯪꯂꯛꯈꯤ, ꯀꯔꯝꯕ ꯏꯕꯨꯡꯉꯣꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯕꯨ ꯇꯥꯛꯄꯤꯌꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯣꯛꯆꯥꯏꯅ, ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯤꯄꯥ ꯑꯗꯨꯅꯤ, ꯅꯈꯣꯏꯅ ꯊꯤꯔꯤꯕ ꯅꯤꯄꯥ ꯑꯗꯨ, ꯃꯉꯣꯟꯗ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯖꯧ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯂꯩꯕꯥꯛꯇ ꯊꯥꯈꯤꯕꯁꯤꯡ ꯑꯗꯨꯅ ꯐꯍꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯃꯥꯏꯕꯅ ꯐꯍꯟꯕ ꯉꯝꯂꯕꯗꯤ ꯃꯈꯣꯏ ꯐꯝ ꯑꯆꯧꯕ ꯑꯣꯏꯔꯒꯅꯤ ꯈꯟꯗꯨꯅ ꯃꯣꯅꯣꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯄꯤꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯦ꯫ ꯃꯣꯅꯣꯅ ꯍꯥꯏꯔꯛꯈꯤ, ꯏꯌꯥꯝꯕꯁꯤꯡ, ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯌꯨꯝꯗꯒꯤ ꯆꯠꯇꯨꯅ ꯑꯋꯥ ꯑꯅꯥ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯨꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝꯗꯤ ꯑꯃꯨꯛꯇꯪ ꯌꯧꯖꯔꯒ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁꯒꯣꯜ ꯇꯣꯡꯂꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯀꯣꯛꯆꯥꯏꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯀꯣꯛꯆꯥꯏꯗꯨ ꯃꯃꯤꯠ ꯎꯔꯗꯨꯅ ꯂꯥꯛꯄ ꯑꯃꯗꯤ ꯃꯣꯅꯣꯅ ꯃꯅꯥ ꯄꯪꯕ ꯐꯔꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯒ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯍꯔꯥꯎꯔꯗꯨꯅ ꯃꯈꯣꯏꯗ ꯆꯥꯛ ꯄꯨꯟꯅ ꯂꯥꯡꯂꯒꯦ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯃꯣꯅꯣꯅ ꯂꯩꯔꯥꯡꯇꯣꯟ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯅꯪꯒꯤ ꯉꯥ ꯑꯁꯤꯕꯗꯨ ꯊꯣꯡꯂꯒꯅꯨ, ꯑꯐꯕ ꯑꯍꯤꯡꯕ ꯊꯣꯡꯉꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ, ꯇꯥ ꯃꯣꯅꯣ, ꯍꯟꯗꯛꯇꯤ ꯇꯥ ꯃꯣꯅꯣꯒꯤ ꯃꯪ ꯑꯐꯕꯗꯨ ꯃꯪꯈꯤꯗ꯭ꯔꯕ꯭ꯔꯥ ꯍꯪꯂꯛꯈꯤ꯫ ꯃꯣꯅꯣꯅ, ꯏꯕꯦꯝꯃ, ꯃꯪ ꯑꯗꯨꯒꯤꯅꯤ ꯁꯒꯣꯜ ꯇꯣꯡꯕ ꯈꯔ ꯂꯣꯏꯅꯔꯛꯂꯤꯕꯁꯤ꯫ ꯍꯟꯗꯛꯇꯤ ꯅꯃꯣꯟ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯒꯅꯨ, ꯅꯅꯝꯃ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒꯅꯤ꯫ ꯅꯍꯥꯛ ꯆꯥꯛ ꯊꯣꯡꯂꯝꯃꯣ, ꯑꯩꯍꯥꯛ ꯌꯨꯝꯗ ꯑꯃꯨꯛꯇꯪ ꯌꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯇꯣꯡꯕ ꯅꯤꯄꯥ ꯑꯃ ꯂꯣꯏꯅꯗꯨꯅ ꯃꯌꯨꯝꯗ ꯊꯨꯡꯈꯤ꯫ ꯃꯃꯥꯗꯨꯅ ꯃꯆꯥ ꯍꯜꯂꯛꯄ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯃꯥꯅ ꯄꯨꯔꯨꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯏꯔꯨ ꯅꯤꯡꯊꯤꯅ ꯂꯨꯖꯔꯒ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯃꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯃꯃꯥꯅ ꯍꯪꯂꯛꯈꯤ, ꯍꯟꯗꯛꯇꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯃꯣꯅꯣꯅ, ꯏꯃꯥ, ꯑꯩꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯌꯦꯡꯕ ꯆꯠꯆꯔꯨꯒꯦ꯫ ꯏꯃꯥꯅ ꯃꯪꯒꯣꯜ ꯄꯤꯅꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥ ꯑꯗꯨ ꯃꯆꯥ ꯑꯗꯨꯅ ꯃꯦꯟ ꯇꯥꯅ ꯉꯥꯡꯅꯕ ꯌꯥꯗꯨꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯕꯣꯔ ꯅꯤꯔꯛꯄ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯃꯪꯒꯣꯜ ꯑꯣꯏꯖꯗꯨꯅ ꯅꯃꯥꯏ ꯄꯥꯛꯆꯕ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯅꯣ ꯁꯒꯣꯜ ꯊꯧꯕꯅ ꯁꯒꯣꯜꯗ ꯄꯨꯔꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯀꯣꯛꯆꯥꯏꯒꯤꯗ ꯊꯨꯡꯂꯔꯦ꯫ ꯃꯥꯕꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝ ꯈꯟꯗꯨꯅ, ꯆꯥꯛꯇꯤ ꯂꯣꯏꯕ ꯀꯨꯏꯔꯕꯅꯤ, ꯏꯕꯨꯡꯉꯣꯇꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯃꯤꯠ ꯇꯥꯡꯂꯕ ꯀꯣꯛꯆꯥꯏꯕꯨ ꯃꯃꯤꯠ ꯎꯍꯜꯂꯤꯕ ꯑꯗꯨꯒꯤꯅꯤ꯫ ꯂꯩꯔꯥꯡꯇꯣꯟꯅ, ꯇꯥ ꯃꯣꯅꯣ, ꯆꯥꯛ ꯊꯤꯔꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯣꯅꯣꯅ, ꯉꯁꯥꯏꯅ ꯊꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯍꯅꯨꯕꯤ ꯁꯥꯗꯨꯅ ꯃꯌꯥꯝꯅ ꯉꯥꯡꯅꯕ ꯇꯥꯔꯤꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯂꯩꯔꯥꯡꯇꯣꯟꯅ, ꯍꯣ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯉꯥꯏꯖꯔꯤꯕꯅꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯣꯅꯣꯅ, ꯏꯆꯟꯗꯤ ꯆꯥꯎꯔꯛꯂꯕꯅꯤꯅ ꯃꯕꯨꯡ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣꯀ ꯍꯥꯏꯔꯦꯅꯦ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯋꯥ ꯂꯥꯎꯅ ꯅꯣꯛꯅꯩ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ
makhoi ani sagon tongbasing aduna puduna chatkhi asumna numit kharani chatlaba matungda ningthaugi konung yauraduna manai singna maibani puduna lagle haina ningthauda tamlabada ningthau aduna inaisa nakhoina di nabe mabu phaning badagi maiba ahiba thiruri adubu rajkumari nabe masidi ngarang dagi karigumba mata chada thaktana leikhibana akhangba maibasingna yararoi siragani haiduna khut thadoktuna karigumba hidak amata thadana leikhri adubu nakhoina rajkumari nabe mabu phaningduna purakliba maiba adubu amuktang yengalasi mana kari hairibano tarasi hairakhi maduda manai sing aduna monobu pusinduna yenghalle mono kaubani pasina magi guru bu khurum jaraga rajkumari gi masada nari badu karina no yenglakpada mana guru gi thaujala gi khangle mahna hairakhi thangol ahan bamatang pibiu madu makhok aduda phi achotpa amana phajana yelaga madu maida ngangnaba iu hairakhi manai sina khudakta mana hairi badu taure ningthau aduna khali karino mana tawgadoriba sibu anabasi hidaki tawdraga karigi thangon ahan bama maida iglibano khanduna leiri manai singna thangol adu maigumna ngangle haiba matam aduda monona konungda leiba nupi kharada hagatpa ngamdraba rajkumari bu makhoi khara changduna konkhatlaga phamanbiu hairakhi konungda leiriba nupi sing aduna lengba otpa ngamdrabi rajkumari asibu konkhatuna phamalu hairiba sibu karamba ngawba maibano ngangnakhi adubu mana haibagi matungina makhoi khara changsilaktuna rajkumari bu namduna konkhatlaga phamhale matamaduda monona hairakhi hai rajkumari gi masada sadong oiduna leiriba karamba deva devino hingsabi kochabi oirabasu aina hairibasi munataw ngasidi nahan makai maibasing na haijabada yadabadagi rajkumari bu puge khaliba nahak haujikti mono haiba maiba ihak lagle thona yangna songthorake haibra natraga rajkumari asika konana nathwai thage haibra mono aidi wani rak suna ngangba pamdi aduna nahakpu nathwai laurage hairaga maiphude ikliba thangol makok adu ta pairaga rajkumari ge laibakta namlagi hekta ubada rajkumari da yeliba lai aduna rajkumari da tongladuna hairakhi ngaikho nangi thangol maya satret humpu mathoi panba mai iglaba aduna laibakta namlabadi aihak soidana siragani aihak sasakhrage amo hana laksararoi rajkumari asi nangi oijahoro aihak amo hana yatsararoi hek hairakhi monona thuna chongthora u haiduna thangol adu paiduna marai bakta namgani haiduna dhap tawduna lei madugi matungda lai adu chongthokhiduna rajkumari na lamkhreda karino araiba kharadang chage hairakhi manai singna sain sang pusilaktuna pijare rajkumari nungaina tumduna laikhre madu ubada tiliba pumna magna haikhreda lagliba maiba sidi magumna khangba haiba kanamata yaudi sonai hana yenglamba maiba sing adusu aikhoina tawramliba sidi siramgani da ngangnaduna mayum da hanakhi rajkumari padamamukhi makeup tholakpada mahak mapan thoki nungsa yaige haiduna mapan thuraktuna nungsa yairaga manai singda mahak iruja thoke hairakle manai singna iru nabalangjaduna iruja thoktuna afaba pijon setcharaga raj kaina singaloina na wari saduna lei mahaki maung matawadu uzaraga ningthogi puning penjaraduna monobu yengjaraduna hairakhi ibungo maiba aihangna isa nupi asibu phaba ngamba nipa aduda isa nupi piduna ningthau uhengani haikrabani aduna nahaki dakhinadi isa asi nangi nafabda luhongduna nahangna ipagi laibaga sigi ningthau oiduna nanga loinaragliba ibungo asina mantri oiduna panminaro nakhoi animak naraibakta amu hana satkraganu hairakhi monona haijarakhi maharaj nanaibu nungsibiduna aibu ningthau oijau takpirabadi jobrajdi nanaina yamna nungsijaba ina homa lei
ꯃꯉꯣꯟꯗ ꯍꯥꯞꯆꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯖꯧ ꯍꯥꯏꯔꯕꯗ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯈꯔꯒ ꯃꯥꯒꯤ ꯃꯔꯨꯞ ꯀꯣꯛꯆꯥꯏꯒ ꯂꯣꯏꯅꯅ ꯅꯍꯥꯟ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯈꯤꯕ ꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕꯤꯔꯝꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯄꯨꯕꯤꯔꯛꯎ, ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯄꯥꯎ ꯄꯤꯕꯤꯔꯝꯃꯨ, ꯂꯥꯛꯅꯤꯡꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯨ, ꯑꯗꯨꯒ ꯏꯇꯥꯎꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯅꯤꯡꯕꯁꯤꯡ ꯄꯨꯝꯅꯃꯛ ꯂꯧꯕꯤꯔꯨꯔꯣ, ꯑꯩꯗꯤ ꯅꯤꯡꯊꯧꯅ ꯆꯠꯀꯦ ꯍꯥꯏꯕꯗ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯀ ꯂꯣꯏꯅꯕ ꯁꯒꯣꯜ ꯇꯣꯡꯕꯁꯤꯡ ꯊꯥꯈꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯌꯧꯔꯕꯗ ꯑꯉꯥꯡ ꯃꯃꯥ ꯃꯆꯥꯒꯤ ꯃꯐꯝꯗ ꯍꯥꯟꯅ ꯆꯪꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯕꯗ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯩꯗꯤ ꯗꯗꯥꯒꯤ ꯅꯥꯛꯇ ꯂꯩꯖꯒꯅꯤ ꯍꯥꯏꯔꯕꯗ ꯃꯃꯥ ꯑꯗꯨꯁꯨ ꯃꯆꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯈꯣꯏꯅ ꯀꯣꯛꯆꯥꯏꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛꯇ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯆꯠꯁꯤ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ ꯗꯗꯥ ꯃꯣꯅꯣꯒꯤ ꯃꯪ ꯑꯗꯨꯗꯤ ꯆꯨꯝꯈ꯭ꯔꯦꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯕꯨꯡꯅ ꯏꯕꯦꯝꯃ ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯕ ꯍꯩꯈ꯭ꯔꯕ ꯃꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯃꯨꯛ ꯃꯣꯅꯣ ꯍꯣꯏꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯖꯔꯕꯗ ꯃꯃꯥ ꯑꯗꯨꯅ ꯏꯆꯥꯁꯥ ꯅꯈꯣꯏ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ, ꯆꯠꯂꯤꯕꯤ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯅꯤꯡꯊꯤꯅ ꯀꯣꯟꯕꯤꯌꯨ, ꯄꯣꯛꯄꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯛꯂꯕ ꯏꯆꯥꯁꯤꯡꯅꯤ, ꯏꯆꯦꯅ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ ꯍꯥꯏꯕꯗ ꯌꯥꯔꯣꯏꯗꯕꯅ ꯏꯆꯦꯁꯨ ꯃꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯤ, ꯑꯗꯨꯅ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯅꯥꯎꯒꯤ ꯅꯐꯝꯗ ꯁꯤꯟꯅꯖꯔꯤ, ꯃꯍꯥꯛꯄꯨ ꯅꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯂꯥꯡꯒꯣꯟꯕꯤꯌꯨ ꯍꯥꯏꯔꯒ ꯃꯃꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯁꯤꯟꯅꯔꯛꯈꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯃꯣꯅꯣꯒꯤ ꯃꯃꯥꯒꯤ ꯃꯐꯝꯗ ꯆꯪꯖꯔꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯕꯨ ꯁꯒꯣꯜ ꯇꯣꯡꯍꯟꯗꯨꯅ ꯑꯃꯨꯛ ꯃꯣꯅꯣꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯣꯅꯣꯒꯤ ꯃꯃꯥꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯕꯦꯚꯥꯔ ꯇꯧꯅ ꯑꯣꯛꯆꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯖꯣꯕ꯭ꯔꯥꯖ ꯑꯣꯏꯒꯗꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯈꯪꯍꯟꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥ ꯃꯌꯦꯡ ꯇꯥꯕꯗꯨ ꯈꯔ ꯍꯪꯒꯠꯍꯜꯂꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯈꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯉꯝ ꯑꯊꯧ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯁꯨꯅ ꯇꯤꯜꯂꯕꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯛꯈꯤ꯫ ꯀꯔꯝꯕ ꯏꯕꯨꯡꯉꯣꯅꯣ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯤꯅ? ꯀꯔꯝꯕꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯤꯅ ꯃꯣꯅꯣ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅꯤ, ꯑꯗꯨꯒ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯁꯤꯕꯨꯅ ꯃꯟꯇ꯭ꯔꯤ ꯍꯥꯞꯀꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯍꯜ ꯑꯣꯏꯔꯦ, ꯂꯩꯕꯥꯛꯀꯤ ꯊꯕꯛꯁꯨ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯈꯟꯗꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯦ, ꯃꯗꯨꯒꯤ ꯋꯥꯔꯧꯕ ꯇꯧꯔꯒꯅꯨ ꯍꯥꯏꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯁꯤꯟꯕꯤꯔꯤꯕ ꯋꯥꯐꯝꯗꯨ ꯌꯥꯝꯅ ꯐꯔꯕ ꯋꯥꯐꯝꯅꯤ, ꯅꯅꯥꯏꯁꯨ ꯃꯟꯇ꯭ꯔꯤꯒꯤ ꯐꯝ ꯑꯁꯤ ꯊꯥꯗꯣꯛꯆꯔꯒꯦ, ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯋꯥꯌꯦꯜ ꯄꯊꯥꯞ ꯁꯨꯅ ꯆꯠꯊꯕ ꯉꯝꯗ꯭ꯔꯦ ꯈꯟꯖꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯟꯇ꯭ꯔꯤꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯥꯛꯄꯤꯔꯕꯗꯤ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯃꯟꯇ꯭ꯔꯤꯒꯤ ꯅꯆꯥ ꯏꯕꯦꯝꯃ ꯔꯥꯁꯦꯁꯨꯔꯤ ꯑꯁꯤꯁꯨ ꯏꯕꯨꯡꯉꯣ ꯃꯟꯇ꯭ꯔꯤ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯤꯗ ꯉꯁꯤ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤ ꯍꯣꯡꯗꯣꯛꯍꯧꯔꯁꯤ ꯍꯥꯏꯕꯕꯨ ꯃꯟꯇ꯭ꯔꯤꯒꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯂꯩꯕꯤꯕ꯭ꯔꯥ ꯍꯪꯂꯛꯂꯕꯗ ꯃꯟꯇ꯭ꯔꯤꯅ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯅꯅꯥꯏ ꯃꯟꯇ꯭ꯔꯤꯅ ꯆꯔꯩ ꯐꯤꯀꯥꯎ ꯁꯥꯅ ꯑꯣꯛꯆꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯔꯦ ꯈꯟꯅꯗꯨꯅ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯂꯛꯈꯤ꯫ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯄꯗꯃꯨꯈꯤꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕ ꯏꯕꯨꯡꯉꯣ ꯃꯣꯅꯣꯗ, ꯑꯗꯨꯒ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯔꯥꯁꯦꯁꯨꯔꯤꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯒꯗꯧꯔꯤꯕ ꯏꯕꯨꯡꯉꯣ ꯀꯣꯛꯆꯥꯏꯗ ꯃꯈꯣꯏ ꯃꯔꯤꯃꯛ ꯉꯁꯤ ꯍꯣꯡꯂꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯈꯪꯍꯟꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯀꯣꯛꯆꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯁꯛꯁꯨ ꯎꯗ꯭ꯔꯤ, ꯀꯔꯤꯒꯨꯝꯕ ꯆꯤꯝꯕꯥꯜꯅ ꯆꯥꯎꯕ ꯃꯤꯁꯛ ꯑꯣꯏꯔꯝꯂꯕꯗꯤ ꯇꯥꯟ ꯆꯥꯔꯣꯏꯀꯣ ꯈꯟꯈꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯂꯨꯍꯣꯡꯗꯨꯅ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯁꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯂꯥꯡꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯗꯨꯅ ꯃꯣꯅꯣꯕꯨ
ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯇꯣꯡꯍꯟꯈꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯍꯥꯔꯥꯅꯤꯒꯤ ꯐꯝꯐꯝꯗ ꯐꯝꯍꯟꯈꯤ ꯑꯗꯨꯒ ꯃꯣꯅꯣꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯕꯨꯅ ꯖꯨꯕ꯭ꯔꯥꯖꯀꯤ ꯐꯝꯐꯝꯗ ꯖꯨꯕ꯭ꯔꯥꯖ ꯑꯣꯏꯅ ꯐꯝꯍꯟꯈꯤ ꯑꯗꯨꯒ ꯀꯣꯛꯆꯥꯏꯕꯨꯅ ꯃꯀꯨ ꯃꯟꯇ꯭ꯔꯤꯒꯤ ꯐꯝꯐꯝꯗ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯐꯝꯍꯟꯈꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯣꯛꯄꯤ ꯑꯣꯏꯅ ꯐꯝꯍꯟꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯦꯡꯅꯕ ꯂꯩꯇꯅ ꯄꯥꯟꯈꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ